Hi ma'am. I say Zik Zion the lay. Did you say hi? Zik Zion the lay do. Ngarang di Dead Valley the Koi Dead Valley the Dead Valley the signal Samata Pang the Reduna signal the Bagi the Bagi the Hosic say Hosipung Nipan Makai the Numita Gidangari. Hi Blinky. Hi. Hi everyone. What do you know? Go say I uzik na Zion the lady. Aduna hapa yadre. I use say my use to meet no posipuni pa makaita bang mum gidangari. Adugine. As was it worry in Halakpaga, what is a song nine? I don't tagala the name, matang kari. Ado akoise I huzik dead belly the kanogi phone gi signal the pang deba. Pang the baduna Gitanjali has a adune, I mean on Tony has a koi but at video. I Canada live blog the Tarage, koi but paduna. Hi, Madeline has it. Hi. Tonga don't allow you. Nothing's in the bathroom. Oh, Mazik Mal Tari Mare don't know it. Zik Sida Pungni Pangamini Puni Pangamini and Kaitare, Mam Gitangai, Masanga Dikan River. Aina mang bagi se asi aina lady ba mapam se ay hapetang ulake zitip u sai da u da bane ba ko si na ba ko sina camping gi mayam camping ka humne ba sina RV gi haitare ne RV gi hotel si ubra ching ubra ai je ubra udabra khangde sidai ching je sigi ching ja si je lala kanda ama mapam lei ba sidai thaina wari li gi da madi yaw khrabne mi mang bagi Dead Valley gi dudi ai live tok ba nang hodre kano to bagi phone signal phang da bagi ado hojik kano ko se pura sky ge je hojik ko na kon thoi mi ja ka se loi tholak to ne ching loi na kon sel kon loi na koi sel le ai na lai ba mafam se I'm here, Mama. oh ton la e se ton se kai do ba What? hi harodna Hi. e loi ra boduna Yeah, that's all. Tonton ay hujik angauba masa moi kharaga khanaraga change kaidoino haraga maje tu sigi That's what you're asking. popcorn gi purisima lilebo ko ada angauba masa singduna popcorn gai hana lagnari ye lagnara poda mana saur ma in sak thongingai da shut up you guys ka haramaga ma sangi eba idi masi ga khanar bining eduga mang sai angang singduna mangoda lagnara podo adu khana lereme adu mihunje kananam di logdore kanano di khangdre ado khoina leiriba RB se ulake ai mayam ko sum video ulake ko ai gi answer khumba je ngam hodre ko ade adum khuma ki urakanda si je khoi RB ne dapi ne thogdare ini si mayam se ado sida moi gi da kano leire RB gi changpham leire dana sida khoi gi RB gi dapi hi haro Hello everyone. sina RB gi mafam ne Sakum later, Sakum aina Kobi Tamse man bine, mackerel ne, Kaikino Matone. Oh, Kainu to be easy boy, Mamma, see it to be something. Taleton Tonium, Hina de and Saktoyam. Unicorns. This a season bed a masembe ice, you bed a malade, and the Giana Soibungi, Narang Irombanedo, Malautotamame, a Soidon Iromba. Aduga sina bedroom am leire sidana washroom freezer am sawe sina freezer ne sina freezer yam nungai yum mama pura sa pai type ne duna koi gi nungai re ai di sak thong da si re adu jing ma panda mayam se am nungai na ri moi ji swimming pool ga ju lei swimming pool ga ju taw re ado asigi aina habe do mi mang bagi aina mamang da li gi bane karamba wari no ai se kaw re ko ri se yamandana mi mangi bagi wari se sigi singama uri se sisi lan toga oigum tawbani sigi sigi ubrang mayam ubra singsa sigi singsa si lan toga laigum tawbani sing sidane ba amakha mana hiking tawba chalubada mangiba ado si mayam saina tawre to ado moi saigi national park singje phone signal am phangande dona eta aina video to tongninga hekta pharak tabdo Manipuri sai tha gare khoi di mai mayam sang sai degi English song tha le ha khoi yum tha dore I need help. kai no ba kai no nang toy duna
Hai ma, nang sam da loi nappi be ma. Oi, lau to. Put this whole piece in Giờ khơi tuần na mi angau go macha ni do chai ghai thama mi ni. Khana raga sim nakan di sigi nakan gi RB sidagi angang moi ahum ne moi group oin lakpa ton da lakna re na sauri ba. Ton ne khano hai ni mami de hen sauri hai ne. Mai di tha ta ya de. Ado khoi gi group sing do pulap la am ga da mo hina nungai ga da bane do group sing do hantak ti au sarang hantak ti suti do इसे ने नाजु मणिपुर थोरे इमानबी अतोप सोनिया ओइ करी कराक सुलो ने मक Papa, can I put it the down? चेक्सलु को बिग फुट इस दे अलास्का दने बिग फुट ना बिग फुट जे अलास्का द लेम लै हाय लाइव तो दु वीडियो रेकॉर्ड तौरगा औ वीडियो आई खोइ हाय ngasi di nangdreba aduga haying sakadonge haying sapaduda jaga sing do ai tharake pura mafam je aina khoina sai thorokpada karimbo haude lamna ipak pa lai adude do mi mang ta badom ai uji koiri ye melogio aina mamang aina thakalam bado hadi kano tawba yaroi hai wari hai uji hapta amwali halakadaba ai ek yum yobaga ai lirak inge am sidaita dead belly dina mung sai amu inge moi kano singje gyanam ta de ai je huje ge zayon da laiye zayon national park ki manak ta lai hayeng di national park sing da koiruni aduga ina mamang da wari libda mi mangi ba area do kai gumba anamana hike tawr sapani na khodi ngamding amaroi do chawrak na mafam do ai hairamage nungsiye mirabai laismani che lifestyle award am hey dai hai gnu hey nungaiti Gitanjali has mane Gitanjali sorry time huje hayeng aina aigi lifestyle gi video do hapa age wari li bada yawba mafam ahum ani mari khange dead valley da dead valley as pura dead valley ni ko kari mo he khawde Gitanjali wari ngai ri ko aisini Gitanjali huje wari Gitanjali da lihala jira ba wari je as ton ngangna ba yadri laisram ne aije laisram gi I yawbam de yawre isa no pada mase je na ing tappe kem haide aduga nupa ji di kanom tawre numit chakoi ngara akoi lakpa numit humni sure numit ni ma kanoda dead belly da lairure dead belly is di pura ko aroi bini pura chingdum valley je lairaga karim bo he khawda bo upambi ma bo he khawde heba to dombala ona da noi kano semi bo kana smoi kana kano semi moi gi fire pit semi ne khoi na ngang ori ngai da thaina chak kadi chak thong bi sana bdo adoi type ne mane noi di nungda khoi aije ngasai na ngal lingai tawda bdo मैम ने मंग टाइमिंग ओरने ना हुजिकता यारक्तबगी खोइ जुंग हाले दि मोइ पुंग तरा दा क्वाइट आवर ओइ दुना लांग बया कनो तब यार ओइना अंगांग जाथोगन दिस ले तु मोइ अनि जाथोंग बि सानारि कन तु मछि मनाउ जाथोंग बि सानारि नोइ कदोइनु चिचे नोइ अनि बो जाथोंग बि सानारि बना बानि Mama nabi do yaw de papa mama nabi do yaw dabni na chakthong bi sana ba yadre duduna chima naw sana le hi mayam hi ai do ne ai hantak wari do yam thagalodre ai su yam nungai di hadi icha amung na dei di mamu kanogi cherau bagi amuk tau pharak ama ita ata ba aduduna ne do ai je kano tawrage hek halak paga phajana li ne ba tawrage Gitanjali na libo pam phajadro Gitanjali do hi ai gi ming Gitanjali kawi haraga nakandagi au ka khongai de di adoga kari heba ai gi wari je but be kari heba da bin ai da pi je nok pada sira bane Somebody pretended to be you. Somebody oh la phuma khong da but thiru be pretended heba to be you. mani nang haid mami da ai haid di Somebody tried to be you. hoi mami sara ga ne Bruh. it was a kanone parody tawri ba mayam na
Baba mi sao de he mami di he na no ini he che adu da no mi dangi pung huzik pung apan tare banau se khana khana mai 6 pima eggs. na sina nau khana bra ye nang ga che ga fighting to bra kam to we fighting What? nang ga che ga fighting kam to ta hayo What? kayang fighting to e Nothing. nami ka da sumna ka da fight na ye nganu kayang fighting to e He did nothing. We're good children. machi manau je amu mun sinara kandana ko pura khulung sinama natra ka di pura war ne to ri je khau ai ju wari se lininge wari se irame wari ani le haurabane wari amana yosemite koina mamangi da ina video hawkhibdo adugi mangi bagi amaga aduga en bolen ga iramabane wari se adu ai halakpaga ai lirage jen ijene nungai ai je amadu sunungai kaino binajali na libasu sunungai tonton gi saba khamna bangamdre John Benetto ai mathang ni rake do aingonda ne hadi kitang complicated oragadi matam change ba adu dun ne aina wari se mayam na request obu sai am na lining bane ado sigi en bolen ju thani pan mu sure mana onda kan to re request ore se adu aina liba farak ta bagi nan do ne mathang mathang ni jarake ado moi noi mayam na SSR gi Susan Singh gi se kai tawge haibasida ma moigi suicide ki je YouTube na khitang khak problem lei ba aduna ina dugumba suicide gumba hapaje moida S ki restriction gumba khara thamme adugi ne ina lirakri je pang ai nong di lirake do moido aina hek adu liubada karon torokane ba mi khara madi yengba yaroi ba adugi ni mamang punsi ba isi kaino mangang punsi ba isi bo chak thong na che gi lai ai yu chak thong ba loi re kai doi ba I'm bored. nang bor oi re chalo bor oi di lamjen chel ro so side What? dance sau lo No. lo dance sau lo No. bor oi be dance sau pham ni I don't want to dance. ado di chalo na chi ga sana ro chalo amajina kanu ying ngak pai ni ipad ying pai ni I looked everywhere. hi everyone but ki ona liro but se liba je ma se pak phang de ne toin na zu but to Gitanjali. kol case kuire ta da kol case lira ke ai mathang li thara dog ne na ai je hapta ma wali lak tok ba ai hujik zion dagi bryce dagi grand canyon da mang gi mo gi tragedy gi wari so lira ni mangang punsiba haibadi good oh okay sai khangda baini ko sawya di ko good morning mangang punsiba means oh good morning khangda baini ai haidi amphok ta dri baduna ni nungairi ai se huji koi bagi ko gari tongba amana gari thawda tonton nangbo wari sase tonton wari saje lao hairi nangbo but ka je sidadi but la azu lak tong mandre da mi aman gari sai se ha nang lao hairi nang wari da saje ye What? nang wari da saje is the lipulo What? nang asa ka doramba nang mi nang wanda popcorn gai haram nang kai haram game thayo tu tu se tawon Yeah. kai haram bana Shut up. haram bra ha adu ju na te da Just shut up, okay? sara bokke ka haram bra na sawra la Sango yare ma ha yeng jaw ro yare mami kan to rong noi dina mami dinar pire ke yare sango so yeng jaw ro yare ngak tang ti se ha haram mo so tapi tung dore gari thong bandana ha mai khu na kan olo ama je driver je wari ma je kan da mai khu mayam changbam oi bda he phamunda na ba mai khu dia roi se gonna cave the devil's kitchen ma si de khang de si da dead valley da mayam na khang mani devil's hole haina ai adu da changi tawani ba adu gi wari zo ai se li grabra li dri bra do ai li gi khan bra kano changi tawra ne moi rv khoi je rv to thor chapagi rv do kan thau sam ai yam ti changning mayam ne yeng ning ba do hadi devil's hole da thaina wari ahum mari ani ahum di lai grabna ai li grab li da bra ai se kyan ta gi dre do li ge na thambra ado
ꯗꯦꯕꯤꯜꯁꯀꯤ ꯍꯣꯜꯗꯣ ꯂꯤꯍꯧꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯤ ꯃꯐꯝꯁꯦ ꯍꯦꯛꯇ ꯄꯨꯔꯥ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯀꯔꯤꯝꯐꯥꯎ ꯍꯦꯛ ꯂꯩꯇꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯣꯟꯇꯣꯟ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 2 ꯀꯥꯔꯦ ꯃꯦꯗꯂꯥꯏꯟꯅ ꯀ꯭ꯂꯥꯁ 5 ꯀꯥꯔꯦ ꯏꯆꯦ ꯍꯣꯏꯅ ꯅꯍꯥꯟꯃꯨꯛ ꯈ꯭ꯔꯤꯁꯃꯥꯁꯀ ꯌꯥꯎꯔꯨꯕ ꯏꯃꯨꯡ ꯃꯆꯥ ꯅꯨꯄꯤ ꯑꯃꯈꯛꯀ ꯌꯥꯎꯕ ꯏꯆꯦꯗꯣ ꯎꯗ꯭ꯔꯤ ꯅꯣꯏꯁꯤ ꯖꯦꯅꯤꯇꯥꯗ ꯑꯣꯏꯗꯧ ꯃꯥꯜꯂꯦ ꯖꯦꯅꯤꯇꯥ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯦ ꯃꯣꯏꯗꯣ ꯚꯤꯖꯥ L1 ꯚꯤꯖꯥ ꯍꯥꯏꯅ ꯆꯍꯤ 5ꯒꯤ ꯚꯤꯖꯥ ꯑꯣꯏꯕꯅꯦꯕ ꯑꯗꯨꯗꯣ ꯃꯣꯏ ꯏꯟꯗꯤꯌꯥꯗ ꯍꯟꯈ꯭ꯔꯦ ꯑꯗꯣ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯍꯥꯏꯕ ꯉꯝꯗꯔꯤ wari liradongni wari litharadongni aisu angangai pung 8 tare chak pija thoradongni mayam gi haipitang aina ulange khoina sida leiriba area ase haidi chingman manung da oiragasu RB gi hotel haitare ne RB gi resort ne haitare wari se adune ai dum lirani ai halakpaga ai se wari se dum lirani aduga aina chaliba singjisu Grand Canyon ga hari jisu aina kano aina kari wari da yaura ani dagidi cinema ama laipedo James Franco gi 127 hours haibra aduga namgiba adugi area do bukti khoi changmadi ngamar ko hiking yam tawdu ya angang yawbani na hiking di ngamdreba da pine sungja dek chalaroi madeu jigi cinema do go urupaga adda stuck tawdi upai kem leite hari adu mafanu su jatara adu di yau na khoi jo hiking tawra changdoi ne ba adu khodi changaroi angang yawbani na kai de hiking ai fan meet se ai manipur thoklaga mi kai jai fan meet kai naga kaino da as ai bo yam naga phaw mi type te mi kai jai ge do mai haibirakano dum hoi mayam dum unaje resort ta mung tamna rakani ko asuji tamna mai suji tamna bai oi dong mandre mi yam butu tamna bam do lay roi ba mi do jaga am hang this sport si jaga je tina mi chille do na di spring break so oi ba gari chamni mukti lai sida angang ai gi spring break oi bai ne ba angang ai gi spring break se moi gi saina chuti pak phang de ba aduna April loirakpa adagidi May hauramdai je chuti hek thai ba aduna koi haudradi upai leite ado ai je aina yam toina wari libada Mount Rocky Mountain si je mathang dong chakke na khale ne si Rocky Mountain je wari yam li khrabane na kaino Arthrum film gi real story dom ta lebi ro ai hoi aina dum ko hedi kai gumba source phanganga de dum lijarake mayam dum request so bido dum yam nungsi em harawe ai dum tawjarake adubu ai bu he ai dubu aina haijaning badi he request so baga ai libadi ngamde ko adudi kai gino da ai gi zo topa wari mayam line up laibani na aina he wari line up sigi marakta aina khanga kanda adum hapchabane kai gino da wari riba haibase magi photo video do muk thi da baya de adagidi wari do kram kanda tawrino haibagi muk thi bagi matam kitang changba adunane adhuziki aina en bolen gi aina tawromi jisu thani pan sahi mu pharamani mane on request sobuse adubu marak ma pharak mai ta baini binajali perodi the modify ni no ko da si mane aidi si rabane aidi binajali story time nati binajali story mayum hai banatro oh binajali story mayum lai di wan tharabane ekta I know I say worry say as khang de I so phara mai ta da na igli hodre do he khalak pa de ai yari makai every 3 natraga 4 days ta I li na ba dum tawrage ise sahi kya surage ma ai na ham muk ta ai gi life ta hai gde ai 40 years old sure hanura bane na se hanura bane ko kai mo ai dis de loningai kem laitre icha le sabi phadore chanupa pakhang phadore ai loningai kem laite wari ngai ba wamandana si su yam phai madam ai jene nungsi conjuring gi story se ai loi li grabani kari aina libdo kanogi Annabelle doll gi li gre Amite Villa gi li gre Emily Rose haidam ni ko Annalise Michelle haibani adu li gre itai would piro se itai anu kom tam thoda hanu jan nam ta anu ta thi udi au ta du dre 30 sau se anu tom ta thok se Hoje pung mapan hele ai angang ai sak pija thorani disappearing gi se mang khraga amung phangbana hena nungai
Waridusu dum hekta kana tawdene phangbagi aina aphangbadunin lerise nungsiye mayam loinamang ay nungsibasingsu ay yam nungsiye aigi favorite movie se ay favorite movie se kayino ay gyanam tadre se kanje anga ay all time ay nahek pama po di hamdil de chuke sanamjo ado yam pame ado all time ne aigi as hanurasu kanano mahan nanjita se wahim hanurasu isi lai sabi male ai je ma ai horen tumba ka je mo no tumani mi ai bo Jennifer Pan mai wari se ai tare do ai matang sabam da lizarake ani se manung da sai ngai iPad pa hand bagi harau da na isi ni na ani tu iPad pa hand gare iPad manung da sang gare ngai pa hand ba adogi kaka se masak yam phajai aduga yam nei kaka nang masak yam phajai haine Kakak ini fakta atro kan brother hai hero. as brother hai oye ma kaka hara kan oye Brother kan. thank you ai wari li na li ba se am nungai ta mem thank you akoi ma gi chahi mana akoi mai chahi mana oh adudi auntie kauro kai sukai de Kakak kai sukai de. oh kai sukai de ai di chena si Gitanjali tumdri bo akoi uji zayon da lai tumdri Gitanjali je uji lapu makong thiru doi ne Gitanjali lapu makong sai dapi kai nang urak tro lapu makong Sai Joshua 3 mo kong buti. Joshua 3 na khara hawe dong thiru do mangai re nene Gitanjali ai ji da ne ni sai ji ai lapu makong thige ko ai noi ma'am si live si loraga lapu makong am thiruge kano tawroge but thiruge nungsi yamna Tony Blair se asaseng pagi adone ai koi brother na isande as brother nang na hele hai gare he ai gi sanu pido tumlandai khuding Gitanjali story time natradi tumbe ya nungsi twinkle ado ai gi but kumba khara crime yauraga di kitang field da tawbiyo ko nungai ti dum leina ko angang se lapu makong da but ti banatna kainom to ba mali lapu makong de sai da di leitre haimni mi lapu makong se leitre Madeline kanana no gari ngangi ji budapia generator ra o ai di mana gari nganga bra pakhalure ai kamen ama matalai ma ai se comment se thuna chen ki bagi papa nang hogdam ne ba blog se ji thagar peru internet yam wai adugi ne iche agar tha hidden cultivation of inner world ai phangadi ai la hoi ai dum lina ba tawrake adune mathang ai se wari se mayam ne ko request obu se loina ling bane do ya haidi ek liba do loina mak source phang da de mu su kana de na adu do gi ne aina source phang ba ngai ni Moy ni sak bizar sira ha adu ingjang dem da pinang pipi ya gadra ngati ingjang du ka tani ingjang du ga ne nga du ga dum hapiro yaram amajina dapi am dei ngos angang sa am ta piu haru tan dana ai haira roi harami jong nin ai chini na hoi di yaudre moi do sase habni moi do India thokan en torom bane ba ado moi do mu tho roi na hai du mathang da mo itai ne hele ye itai ki party se am yauri da dapi se che nangi thong thak pe video da su oh thagal ai thong thak pa de ai live blog ta thagal ke atopa ai gi video se aduga wari gi channel na wari nga ta oina tawrage ai se ani mak to mix taw do nungai te ba nawon na ai angang sak bijau har nang talamani ne nga halere bijara mani har mi jam ti yango si angang gi sak to bu jam tal li jango hanagi wari hanjan tare ya adune aise wari se ligi di khalam magane ya dabagi aina haisine mi ai cha duna tontona na baje aina hai nupana na baje yam thina ju khata kan to we khara ju henjin na ta nai dune duna Madeline na raga thongna mu na ba thongna loiraga adudane daga mu
ꯑꯩꯈꯣꯏꯒꯤ ꯆꯩꯔꯥꯎꯕꯒꯤ ꯇ꯭ꯔꯤꯞ ꯂꯥꯛꯑꯦ ꯆꯩꯔꯥꯎꯕ ꯍꯦꯛ ꯂꯣꯏꯕꯒ ꯑꯁꯤꯒꯤ ꯀꯩꯅꯣꯒꯤ ꯑꯥꯔꯕꯤꯒꯤ ꯇ꯭ꯔꯤꯞꯁꯦ ꯂꯥꯛꯄꯁꯤꯅ ꯑꯩꯁꯦ ꯉꯝꯍꯧꯗ꯭ꯔꯦ ꯑꯁ ꯆꯦ ꯀꯦꯔꯁꯨ ꯐꯖꯩ ꯀꯦꯗ꯭ꯔꯁꯨ ꯐꯖꯩ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯑꯗꯣ ꯍꯧꯖꯤꯛꯁꯤꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇ ꯀꯦꯔꯛꯄꯗ ꯂꯣꯏꯅ ꯃꯟꯈ꯭ꯔꯦ ꯃꯌꯥꯝꯒꯤ ꯑꯗꯨꯅꯦ ꯔꯤꯀ꯭ꯋꯦꯁ ꯇꯧꯕꯗ ꯀꯣ ꯃꯌꯥꯝ ꯁꯥꯎꯕꯁꯨ ꯌꯥꯎꯔꯛꯑꯦ ꯂꯤꯔꯛꯇꯦꯅ ꯑꯗꯣ ꯑꯩꯅ ꯌꯥꯗꯕꯒꯤ ꯂꯤꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯗꯨ ꯋꯥꯔꯧꯕꯤꯒꯅꯣ ꯑꯩꯅ ꯃꯇꯥꯡ ꯆꯥꯔꯀꯥꯟꯗ ꯑꯩ ꯅꯣꯡꯃꯗꯤ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯤꯖꯔꯛꯀꯅꯤ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯃꯐꯝꯁꯦ ꯖꯥꯌꯣꯟꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯊꯤꯅ ꯌꯨꯇꯥꯁꯦ ꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯟꯅꯒ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯕ ꯃꯐꯝꯅꯦꯕ ꯌꯥꯝꯅ ꯃꯣꯏꯁꯦ ꯑꯦꯂꯦꯟꯒꯤ ꯀꯩ ꯂꯦꯟꯗꯤꯡ ꯖꯒꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤ ꯇꯥꯗꯦꯕ ꯌꯥꯝꯅ ꯑꯗꯨꯒ ꯂꯝꯁꯦ ꯌꯥꯝ ꯆꯥꯎꯕ ꯈꯨꯆꯥꯎ ꯑꯃꯅꯦ ꯚꯥꯁ ꯚꯦꯂꯤꯁꯦꯀꯣ ꯑꯔꯣꯏꯕꯤꯅꯦ ꯚꯥꯁ ꯚꯦꯂꯤꯁꯤꯗꯅꯦ ꯑꯩꯈꯣꯏꯒꯤ ꯎ ꯋꯥ ꯃꯤ ꯇꯥꯕꯁꯦ ꯌꯥꯝ ꯈꯖꯤꯛ ꯇꯥꯗꯣꯏꯅꯦꯕ ꯇꯥꯕꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯁꯤꯗ ꯃꯤꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯂꯟꯅ ꯇꯥꯏꯌꯦꯕ ꯃꯤ ꯂꯟꯅ ꯇꯥꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯦꯂꯤꯌꯟꯒꯤ ꯊꯥꯏꯅ UFO ꯃꯌꯥꯝ ꯁꯥꯏꯇꯤꯡ ꯇꯧꯕ ꯑꯗꯒꯤꯗꯤ ꯑꯦꯂꯤꯌꯟ ꯂꯥꯛꯑꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯌꯨꯇꯥ ꯑꯗꯒꯤꯗꯤ ꯑꯦꯔꯤꯖꯣꯅꯥ ꯑꯩꯅꯒ ꯋꯥꯔꯤ ꯂꯤꯕꯁꯨ ꯍꯦꯛ ꯌꯥꯎꯔꯝꯒꯅꯤ ꯑꯁꯤꯗꯅꯦꯕ ꯑꯅꯝꯕ ꯂꯥꯛꯏꯁꯦ ꯌꯥꯝ ꯃꯌꯥꯝꯁꯤꯁꯨ ꯊꯦꯡꯅꯔꯦ ꯍꯥꯏ ꯔꯣꯃꯦꯁ ꯋꯥꯔꯤꯕꯝ ꯍꯥꯏ ꯑꯩꯁꯤ ꯋꯥꯔꯤꯁꯤꯗꯒꯤ ꯂꯤꯕꯗꯤ ꯌꯥꯗꯇꯣꯏꯅꯤꯅꯦ ꯑꯩꯁꯦ ꯁꯤꯗꯒꯤ ꯋꯥꯔꯤ ꯈꯪꯗꯦꯅꯦ ꯑꯩꯁꯦ ꯍꯌꯦꯡ ꯆꯤꯡ ꯃꯃꯥꯡꯗ ꯐꯝꯃꯒ ꯂꯤꯔꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯃꯣꯏ ꯁ꯭ꯋꯥꯏ ꯑꯉꯧꯕꯔ ꯀꯣꯟ ꯐꯦꯡꯕꯁꯦ ꯃꯣꯏ ꯀꯣꯟ ꯐꯦꯡꯇꯣ ꯇꯥꯋꯦꯜ ꯇꯦꯛꯊꯣꯛ ꯆꯠꯈꯤꯅꯤ ꯃꯣꯏꯅꯦ ꯃꯣꯏꯗ ꯀꯩꯅꯣ ꯇꯧꯔ ꯎꯞꯄꯒ ꯀꯪꯍꯟ ꯍꯩꯇꯕꯩꯅꯦ ꯅꯪ ꯅꯁꯥꯗꯣꯝꯗ ꯄꯤꯖꯧꯔꯣ ꯀꯗꯧꯔꯒꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯄꯤꯖꯕ ꯌꯥꯏꯗꯅ ꯑꯃꯁꯤꯅ ꯃꯆꯥ ꯆꯥꯛ ꯄꯤꯖꯧ ꯍꯥꯏꯕꯗ ꯀꯇꯟ ꯆꯨꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯆꯦꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤ ꯃꯣꯁ ꯐꯦꯚꯔꯦꯠ ꯚꯤꯗꯤꯑꯣꯒꯤ ꯗꯥꯎꯟꯂꯣꯗ ꯐꯥꯎ ꯇꯧꯔꯒ ꯊꯝꯂꯦ ꯅꯨꯡꯁꯤꯌꯦ ꯕ꯭ꯂꯤꯡꯀꯤ ꯔꯤꯗꯔ ꯑꯗꯣ ꯄ꯭ꯂꯝ ꯇ꯭ꯔꯤ ꯇꯦꯛꯄꯩ ꯃꯨꯛꯕꯥꯡ ꯇꯧꯕ ꯄ꯭ꯂꯝꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯍꯧꯔꯛꯇ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯆꯦ ꯊꯧꯅꯥꯁꯦ ꯃꯅꯤꯄꯨꯔ ꯉꯥꯡꯕꯗ ꯑꯗꯨꯝ ꯈꯣꯏ ꯊꯧꯅꯥꯁꯦ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯇ꯭ꯔꯤꯌꯦ ꯍꯥꯏꯗꯤ ꯀꯣꯚꯤꯠ ꯑꯃꯨꯛ ꯂꯩꯈꯔꯦ ꯀꯣꯚꯤꯠ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯚꯤꯖꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯗꯅ ꯑꯗꯣ ꯃꯥꯁꯤ ꯃꯅꯤꯄꯨꯔꯤꯗꯤ ꯑꯟꯗꯔꯁꯇꯦꯟꯗꯤ ꯇꯧꯋꯦ ꯈꯒ ꯑꯗꯨꯒ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯩꯅꯣ ꯑꯩꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯜꯠꯅꯤꯀꯣ ꯍꯥꯏꯗꯤ ꯃꯣꯏꯅ ꯃꯅꯤꯄꯨꯔꯤ ꯉꯥꯡꯗꯕꯁꯦ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯒ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯗꯒꯤ ꯃꯣꯏꯅ ꯂꯣꯏꯅꯕ ꯁ꯭ꯀꯨꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯀ꯭ꯂꯥꯁꯦꯁ ꯂꯣꯏꯅꯕꯅ ꯍꯦꯜꯂꯦ ꯀꯩꯒꯤꯅꯣꯗ ꯑꯌꯨꯛ ꯉꯟꯇꯥ ꯁꯤꯗꯗꯤ ꯄꯨꯡ 9ꯗ ꯁ꯭ꯀꯨꯜ ꯍꯧꯋꯦ ꯄꯨꯡ 9ꯗ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯅꯤ ꯄꯨꯡ 2:30ꯗ ꯑꯩꯅ ꯂꯧꯔꯨꯔꯅꯤ ꯑꯗꯒꯤ 3:30ꯗ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯑꯃꯃꯨꯛ ꯄꯨꯔꯅꯤ 3:30 ꯑꯃꯨꯛ ꯍꯦꯛ ꯂꯣꯏꯕꯒ ꯀ꯭ꯂꯥꯁ ꯑꯃꯃꯨꯛ ꯄꯨꯔꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕꯗꯒꯤ ꯁꯥꯏꯒꯤ ꯃꯄꯥꯟꯒꯤ ꯃꯤꯅ ꯂꯣꯏꯅꯕꯁꯤꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯨꯅ ꯃꯩꯇꯩꯔꯣꯟꯁꯦ ꯍꯥꯏꯗꯤ ꯁꯨꯇꯤꯗ ꯌꯥꯝ ꯊꯣꯛꯅꯤꯡꯕꯗ ꯑꯩꯈꯣꯏꯁꯦ ꯊꯣꯛꯄ ꯐꯔꯛ ꯇꯥꯕꯒꯤ ꯊꯣꯛꯇꯕꯅꯦꯕ ꯑꯗꯨꯗꯨꯅ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯑꯉꯥꯡ ꯑꯁꯨꯃꯥꯏꯅ ꯃꯩꯇꯩ ꯃꯆꯥ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯤ ꯉꯥꯡꯕ ꯉꯝꯗꯕ ꯈꯣꯠꯇꯕ ꯑꯗꯨꯅ ꯑꯗꯣ ꯋꯤ ꯇ꯭ꯔꯥꯏꯠ ꯍꯥꯏꯗꯤ ꯗꯥꯄꯤꯒ ꯑꯩ ꯇ꯭ꯔꯥꯏ ꯑꯃ ꯇꯧꯖꯩ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯑꯀꯥꯟꯗ ꯃꯣꯏꯒꯤ ꯁꯝꯃꯔ ꯕ꯭ꯔꯦꯛꯁꯤꯁꯨ ꯖꯨꯟ ꯖꯨꯂꯥꯏꯗ ꯊꯥꯏ ꯊꯤꯅ ꯌꯛ ꯏꯟꯗꯤꯌꯥꯅ ꯁꯥꯕ ꯃꯇꯝꯗ ꯑꯗꯨꯗꯨꯅ ꯑꯗꯨꯗꯣꯝꯗ ꯄꯨꯊꯣꯔꯛꯑꯀꯥꯟꯗ ꯉꯥꯡꯕ ꯍꯩꯒꯗ꯭ꯔꯥ ꯑꯩꯁꯨ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤ ꯃꯣꯏꯅ ꯊꯣꯛꯄ ꯈꯨꯝꯃꯛꯇꯦ ꯑꯗꯣ ꯑꯉꯥꯡꯗꯣ ꯐꯨꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯄꯣꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯒ ꯗꯥꯄꯤꯒ ꯄꯣꯔꯦ ꯑꯗꯨꯅꯦ ꯑꯗꯣ ꯃꯣꯏ ꯑꯅꯤ ꯃꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯃꯅꯤꯄꯨꯔꯤꯗꯤ ꯑꯗꯨꯝ ꯉꯥꯡꯖꯕꯅꯤ ꯃꯣꯏ ꯑꯅꯤꯁꯤꯁꯨ ꯋꯥꯔꯤꯗ ꯅꯠꯇꯅ ꯋꯥꯔꯤꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯑꯣꯔꯦꯟꯖ ꯄꯥꯝꯕꯤꯗ ꯌꯥꯝ ꯄꯥꯜꯍꯧꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯦ 이따 ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯧꯔꯣ ꯂꯥꯏꯕ ꯉꯥꯏꯍꯥꯛ ꯇꯧꯈꯤꯁꯦꯌꯦ ꯑꯩꯅ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯣꯅꯦ ꯍꯥꯏꯕꯗꯒꯤ ꯅꯪ ꯍꯧꯖꯤꯛ ꯆꯥꯛ ꯄꯤꯖꯗ ꯌꯥꯔꯔꯣꯏ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯧꯔꯣ ꯑꯝꯇ ꯌꯦꯡꯉꯣꯕ ꯍꯩ ꯃꯥꯅ ꯅꯠꯇꯦꯕ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ 이따ꯏ ꯑꯩꯉꯣꯟꯗꯩꯁꯨ ꯍꯦꯟꯅ ꯅꯪꯅ ꯐꯖꯩ ꯍꯥꯏꯌꯦ ꯑꯗꯣ ꯆꯠꯂꯣ ꯆꯥꯛ ꯄꯤꯖꯧꯔꯣ ꯃꯁꯛ ꯐꯖꯕ 이따ꯏ 이따이 ꯃꯁꯛ ꯐꯖꯕ ꯑꯝꯇ ꯆꯥꯛ ꯄꯤꯖꯧꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯃꯦꯟꯇ ꯄꯥꯔꯦ ꯍꯥ ꯀꯃꯦꯟꯇ ꯌꯦꯡꯉꯦ ꯅꯪꯁꯦ ꯀꯃꯦꯟꯁꯨ ꯑꯃꯨꯛ ꯏꯁꯜꯂꯕꯣ ꯑꯩꯁꯨ ꯂꯥꯏꯚ ꯌꯦꯡꯉꯦꯗ ꯑꯩ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯥꯏꯚꯇ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯦ ꯍꯥꯏꯕꯅꯤ ꯆꯥꯛ ꯄꯤꯖꯧꯔꯨꯁꯨ ꯍꯥꯏꯔꯒ ꯑꯗꯨꯅꯤ ꯃꯤ ꯆꯥꯛ ꯄꯤꯖꯧꯔꯒ ꯑꯩꯉꯣꯟꯗ ꯀꯃꯦꯟ ꯑꯣꯏꯅ ꯇꯧꯁꯜꯂꯛꯏ ꯁꯤ ꯀꯩꯗꯧꯗꯣꯏꯅꯣꯕ It's different seeing you after watching ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯤ ꯍꯥꯏꯁꯤꯅ
ꯂꯩꯇ꯭ꯔꯕꯤ ꯄꯦꯔꯣꯗꯨꯅꯦ ꯌꯥꯝ ꯆꯥꯏꯁꯦ ꯀꯣ ꯆꯥꯏ ꯂꯩꯇꯕꯤ ꯄꯦꯔꯣꯗꯨꯅꯦ ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯔꯕꯅꯦ ꯑꯩꯗꯤ ꯑꯁ ꯑꯃꯅ ꯁꯥꯎꯕ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯁꯥꯎ ꯅꯠꯇꯦ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯕꯗꯣ ꯍꯥꯏꯗꯤ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩ ꯃꯌꯥꯝꯅ ꯑꯩ ꯁꯤꯙꯔꯒꯁꯨ ꯑꯩꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯑꯦꯛꯇꯤꯡꯗꯣꯒ ꯑꯩꯗꯤ ꯂꯝꯃꯣꯏꯒ ꯈꯣꯡꯉꯛꯄꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯋꯥꯟꯊꯔꯛꯈ꯭ꯔꯕꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯑꯩ ꯅꯨꯄꯥꯁꯤꯅ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯧꯁꯨ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ ꯀꯥꯏꯅ ꯇꯧꯁꯤꯜꯂꯛꯇꯅ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯤꯁꯦ ꯚꯦꯀꯦꯁꯟ ꯊꯣꯛꯂꯛꯄꯅꯦ ꯋꯥꯔꯤ ꯊꯥꯒꯠꯂꯛꯇ꯭ꯔꯦ ꯑꯁ ꯑꯗꯨꯅꯤꯅꯦ ꯑꯗꯨ ꯑꯩꯁꯨ ꯀꯣꯏꯕꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯇꯥꯄꯤꯁꯨ ꯀꯣꯏꯕ ꯄꯥꯝꯃꯦ ꯑꯉꯥꯡꯈꯩꯁꯨ ꯀꯣꯏꯕ ꯄꯥꯝꯃꯦ ꯑꯗꯨꯅ ꯍꯦꯛꯇ ꯀꯣꯏꯕꯒꯤꯁꯤꯗꯩꯗ ꯍꯦꯛꯇ ꯉꯥꯎꯔꯒ ꯂꯝ ꯆꯠꯄ ꯌꯥꯝ ꯄꯥꯝꯃꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯒꯤ ꯆꯥꯛ ꯊꯤꯔꯣ ꯍꯥꯏꯔꯛꯑꯦ ꯅꯪ ꯌꯥꯔꯦꯀꯣ ꯑꯩ ꯅꯥꯀꯟꯗ ꯐꯝꯃꯒ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯛꯑꯅꯨ ꯆꯠꯂꯣ ꯆꯥꯛ ꯄꯤꯖꯧꯔꯣ ꯆꯠꯂꯣ ꯅꯆꯥ ꯑꯅꯤꯗꯣ ꯊꯣꯡꯉꯝꯃꯦꯗ ꯂꯣꯏꯅꯃꯛ ꯑꯩꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯁꯦ ꯊꯣꯛꯂꯛꯀꯦꯅ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯈꯪꯗꯦ ꯐꯔꯛ ꯑꯃ ꯍꯟꯗꯛ ꯆꯍꯤ ꯊꯣꯛꯂꯛꯀꯦ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯐꯔꯛ ꯑꯃ ꯏꯇꯥ ꯇꯥꯔꯦ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤ ꯇ꯭ꯔꯥꯏ ꯑꯦꯝ ꯇꯧꯕꯅꯦ ꯑꯗꯨ ꯃꯊꯪꯒꯤ ꯆꯍꯤꯗ ꯂꯥꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗꯨ ꯈꯪꯗꯦ ꯑꯩ ꯒ꯭ꯌꯥꯟ ꯍꯥꯏꯗꯨꯅꯤ ꯆꯦꯒꯤ ꯄꯦꯔꯦꯗꯤꯗꯣ ꯆꯦ ꯌꯥꯝ ꯃꯥꯔꯦ ꯅꯨꯡꯉꯥꯏꯌꯦ ꯑꯩꯁꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯩꯁꯨ ꯅꯣꯛꯏꯅꯦ ꯑꯗꯨꯅ ꯕꯤꯂꯥꯁꯦ ꯂꯐꯨ ꯃꯈꯣꯡ ꯑꯩ ꯂꯐꯨ ꯃꯈꯣꯡ ꯊꯤꯔꯝꯕꯅꯤ ꯂꯐꯨ ꯃꯈꯣꯡ ꯑꯝꯇ ꯂꯩꯍꯧꯗꯦ ꯃꯣꯏ ꯉꯁꯥꯏ ꯂꯐꯨ ꯑꯝꯇ ꯍꯧꯔꯝꯗ꯭ꯔꯦ ꯕꯥꯏ ꯍꯥꯏꯔ ꯒꯣꯏꯡ ꯍꯝꯕꯗꯨꯗ ꯑꯣ ꯑꯇꯩ ꯑꯩꯅ ꯆꯥꯏꯁꯦ ꯃꯃꯤꯠ ꯍꯥꯏꯅ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕꯗ ꯑꯩꯁꯨ ꯃꯤꯠꯁꯤꯁꯨ ꯗ꯭ꯔꯥꯏ ꯑꯣꯏꯕꯒꯤ ꯈꯞꯄꯤꯗꯅ ꯃꯣꯏꯅ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠꯁꯦ ꯈꯛꯇ ꯈꯞꯆꯜꯂ ꯅꯨꯄꯥꯗꯨꯅ ꯉꯥꯎꯕꯗꯣ ꯎꯕꯗ ꯑꯩꯗꯤ ꯄꯨꯛꯂꯤ ꯄꯥꯏꯔꯒ ꯇꯤꯡꯉ ꯅꯣꯛꯑꯕꯅꯤ ꯀꯩꯅꯣ ꯆꯦ ꯀꯣꯃꯥ ꯄꯦꯁꯟ ꯑꯩꯒꯤ ꯕꯤꯕꯤ ꯗ꯭ꯔꯤꯝ ꯃꯦꯃꯣꯔꯤꯁ ꯂꯤꯕꯤꯡ ꯂꯥꯏꯐꯆꯦꯅ ꯀꯂꯦꯛ ꯇꯧꯕ ꯋꯥꯔꯤ ꯈꯔ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅꯤ ꯑꯁ ꯑꯩ ꯃꯊꯪ ꯑꯩ ꯋꯥꯔꯤ ꯑꯅꯧꯕ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯥꯡꯗ ꯀꯩꯀꯩ ꯑꯗꯨꯝ ꯃꯊꯪ ꯂꯤꯖꯔꯛꯀꯦ ꯆꯦꯅꯤꯅꯥꯒꯤ ꯀꯩ ꯃꯔꯤ ꯊꯣꯛꯅꯒꯦꯁꯦ ꯑꯩꯒ ꯏꯆꯦꯅꯤꯅꯥꯒꯁꯦ ꯁꯦꯕꯣꯠ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤ ꯍꯥꯏꯗꯨꯅꯦ ꯃꯣꯏꯒꯤ ꯃꯥꯒꯤ ꯐꯥꯗꯔꯒꯤ ꯁꯥꯏꯠꯀ ꯃꯥꯗꯔꯒꯤ ꯁꯥꯏꯠꯀ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯒꯤ ꯁꯥꯏꯠꯀ ꯃꯔꯤ ꯑꯃ ꯊꯣꯛꯅꯩꯌꯦ ꯑꯗꯨꯅ ꯁꯦꯕꯣꯠ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤꯅꯤ ꯃꯥꯒ ꯑꯩꯒꯁꯦ ꯆꯦꯒꯤ ꯕꯣꯏ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯅꯦꯒꯦꯇꯤꯞ ꯈꯟꯕꯤꯔꯨꯅꯨ ꯆꯦ ꯐꯥꯎꯔꯛ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯁꯦꯡꯀꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅꯒ ꯃꯌꯥꯝꯅꯒ ꯐꯥꯎꯔꯛꯄꯩꯅꯤ ꯈꯣꯠꯂꯛꯄꯩꯅꯤ ꯀꯥꯏꯅꯒ ꯑꯇꯣꯞꯄ ꯀꯔꯤꯝ ꯈꯜꯂꯨꯗꯕ ꯅꯠꯇꯕ ꯑꯩꯗꯤ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯋꯥꯔꯤ ꯂꯤꯕ ꯄꯥꯝꯖꯔꯨꯕꯒꯤ ꯂꯤꯕ ꯍꯧꯖꯈꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯎꯠꯄꯁꯤꯗ ꯍꯦꯟꯅ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯕꯗꯣ ꯑꯗꯣ ꯑꯩꯁꯦ ꯃꯔꯛ ꯑꯃ ꯋꯥꯔꯤ ꯂꯤꯕ ꯇꯣꯛꯑꯒꯦ ꯈꯣꯠꯂꯒꯦ ꯀꯥꯏꯁꯨ ꯌꯥꯝ ꯈꯜꯂꯝꯃꯦ ꯀꯩꯒꯤꯅꯣꯗ ꯑꯩꯒꯤ ꯇꯥꯏꯝꯗꯣ ꯃꯇꯝꯗꯣ ꯑꯩꯁꯦ ꯁꯪꯗꯣꯛꯄ ꯉꯝꯗꯕꯒꯤ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯎꯕꯗꯒꯤ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯂꯤꯕ ꯉꯝꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯤꯅꯕ ꯇꯧꯖꯔꯒꯦꯅ ꯏꯆꯦꯅꯤꯅ ꯑꯩꯁꯦ ꯍꯧꯖꯤꯛꯅꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯑꯗꯒꯤꯗꯤ ꯃꯦꯀꯔꯦꯜ ꯍꯋꯥꯏ ꯊꯔꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯊꯥꯛꯑ ꯊꯣꯡꯉꯦ ꯅꯣꯏ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯅꯣꯏꯅ ꯍꯦꯛ ꯆꯠꯁꯦ ꯍꯦꯛ ꯌꯥꯍꯧꯗꯦ ꯏꯟꯗꯤꯌꯥ ꯊꯣꯛꯀꯅꯤꯅ ꯍꯥꯎꯁ ꯑꯣꯐ ꯗꯤꯃꯟꯗꯣ ꯑꯗꯨꯝ ꯇꯥꯔꯒ ꯂꯩꯔꯦ ꯋꯥꯔꯤ ꯂꯩꯇ꯭ꯔꯦ ꯍꯦ ꯕꯨꯠꯀꯤ ꯋꯥꯔꯤ ꯌꯥꯝ ꯇꯥꯔꯨꯅꯨ ꯅꯣꯏ ꯕꯨꯠ ꯃꯌꯥꯝ ꯇꯥꯟꯅꯗꯅ ꯑꯃꯨꯛ ꯇꯣꯛꯅꯔꯅꯤ ꯒꯤꯇꯥꯟꯖꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯂꯩꯌꯦ ꯀꯩꯅꯣ ꯖꯥꯏꯌꯣꯟ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯂꯩ ꯏꯪꯕꯒꯤꯅꯦ ꯖꯔꯁꯤ ꯂꯣꯏ ꯃꯌꯥꯝ ꯖꯦꯀꯦꯠ ꯂꯣꯏ ꯂꯤꯅꯔ ꯂꯩꯁꯦ ꯑꯁꯤꯗ ꯃꯩ ꯑꯃ ꯊꯥꯔꯦ ꯄꯨꯟꯁꯤꯒꯤ ꯇꯥꯗꯕ ꯃꯩꯇꯩ ꯏꯁꯩ ꯇꯥꯔꯦ ꯍꯧꯖꯤꯛ ꯖꯥꯏꯌꯣꯟꯒꯤ ꯃꯤꯁꯤꯡꯁꯦ ꯃꯩꯇꯩꯔꯣꯟꯒꯤ ꯏꯁꯩ ꯅꯥꯄꯤꯅ ꯊꯥꯒꯠꯈ꯭ꯔꯦ ꯃꯩꯇꯩꯔꯣꯟ ꯏꯁꯩ ꯇꯥꯍꯟꯗꯣꯏꯅꯦꯅ ꯍꯥꯊꯨ ꯆꯠꯈꯤꯅꯨ ꯀꯥꯏꯅ ꯌꯥꯝ ꯀꯟꯅ ꯐꯥꯎꯔꯤ ꯏꯁꯩ ꯅꯪ ꯑꯃꯨꯛ ꯄꯥꯏꯔꯝꯈꯤꯔꯣ ꯑꯩ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯨꯒꯦꯅ ꯀꯥꯏ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯅꯤ ꯀ ꯍꯥꯏꯔꯛꯄꯅꯦ ꯑꯃ ꯑꯩꯅ ꯊꯣꯡꯉꯒꯁꯨ ꯊꯝꯃꯝꯃꯕ ꯅꯪꯕꯨ ꯆꯥꯛꯇꯣ ꯏꯟꯖꯥꯡꯗꯨꯒ ꯄ꯭ꯂꯦꯠꯇꯨꯗ ꯍꯥꯞꯄꯤꯔ ꯄꯤꯖꯔꯨꯒꯗꯧꯔꯒꯦ ꯑꯉꯥꯡ ꯑꯅꯤ ꯍꯧꯖꯤꯛ ꯑꯥꯏꯄꯦꯗꯀ ꯀꯩꯅꯣꯒ ꯀꯣꯟꯈꯔꯦ ꯑꯃꯃꯝ ꯑꯗꯨꯗꯨꯅ ꯊꯣꯛꯂꯛꯑꯔꯣꯏ ꯉꯁꯥꯏꯉꯩ ꯑꯩꯅ ꯌꯦꯡꯍꯟꯗꯕ ꯃꯝꯃꯀꯥꯟꯗ ꯌꯦꯡꯍꯟꯅꯤ ꯍꯥꯏꯔꯨꯕꯒꯤ ꯁ꯭ꯇꯥꯔꯒꯦꯖꯤꯡ ꯇꯧꯁꯤ ꯀꯥꯏꯗꯤ ꯁ꯭ꯇꯥꯔ ꯒꯦꯖꯤꯡꯗ ꯂꯥꯛꯄꯤꯁꯤꯗꯕꯨ ꯆꯠꯂꯣꯍꯦ ꯖꯨꯄꯤꯇꯔ ꯂꯩꯔꯦ ꯑꯥꯗ ꯂꯥꯏꯠ ꯄꯣꯂꯨꯁꯟ ꯂꯩꯁꯤꯗꯤ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯤ ꯃꯩꯁꯤ ꯃꯨꯠꯊꯠꯂ ꯌꯥꯅꯤ ꯑꯩ ꯃꯩ ꯊꯥꯜꯂꯤ ꯑꯥꯔꯁꯥ ꯃꯦꯖꯔ ꯅꯍꯥꯟꯗꯤ ꯑꯩꯁꯦ ꯂꯥꯏꯚ ꯇꯧꯅꯤꯡꯕꯅꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯌꯦꯡꯕꯗꯣ ꯗꯦꯠ ꯚꯦꯂꯤꯗ ꯑꯗꯨꯕꯨ ꯏꯟꯇꯔꯅꯦꯠ ꯐꯪꯗꯦ ꯀꯔꯤꯝꯕ ꯋꯥꯏ ꯐꯥꯏ ꯀꯩꯅꯣꯕꯨ ꯍꯦꯛ ꯐꯪꯗꯦ ꯐꯣꯟ ꯁꯤꯒꯅꯦꯜꯕꯨ ꯍꯦꯛ ꯐꯪꯗꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯈꯛꯇꯪ ꯆꯠꯂꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯆꯠꯀꯗꯕꯅꯦ ꯑꯗꯨꯗ ꯁꯨꯇꯤ ꯀꯩꯅꯣꯁꯦ ꯁ꯭ꯄ꯭ꯔꯤꯡ ꯕ꯭ꯔꯦꯛꯁꯦ ꯃꯥꯟꯅꯕꯁꯦ ꯑꯩꯒ ꯏꯆꯤꯜ ꯏꯅꯥꯎ ꯈꯛ ꯃꯥꯟꯅꯕ ꯑꯗ ꯏꯆꯤꯜ ꯏꯅꯥꯎ ꯍꯣꯏꯁꯦ ꯃꯥꯗꯣ ꯀꯩꯅꯣꯗ ꯏꯟꯗꯤꯌꯥꯗ ꯊꯣꯛꯀꯅꯤꯅ ꯇꯧꯔꯝꯕꯗꯒꯤ ꯌꯥꯎꯒꯗꯕꯅꯦ ꯑꯗꯣ ꯑꯃꯨꯛ
ꯃꯣꯏꯗꯨ ꯃꯣꯏ ꯌꯥꯎꯔꯝꯕꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯁ꯭ꯄ꯭ꯔꯤꯡ ꯕ꯭ꯔꯦꯛꯁꯦ ꯁ꯭ꯀꯨꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯃꯥꯟꯗꯦꯕ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯑꯃꯦꯔꯤꯀꯥꯒꯤ ꯀꯩꯅꯣꯁꯦ ꯁ꯭ꯄ꯭ꯔꯤꯡ ꯕ꯭ꯔꯦꯛꯁꯦ ꯈꯨꯏ ꯍꯥꯏꯗꯣ ꯑꯉꯥꯡꯁꯨ ꯑꯉꯥꯡ ꯑꯅꯤ ꯍꯧꯖꯤꯛ ꯉꯁꯥꯏꯉꯩ ꯌꯥꯎꯈ꯭ꯔꯕꯅꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯍꯧꯖꯤꯛ ꯀꯧꯕꯁꯨ ꯇꯥꯗ꯭ꯔꯦ ꯈꯨꯝꯁꯨ ꯈꯨꯝꯃꯛꯇ꯭ꯔꯦ ꯑꯩꯅ ꯀꯧꯕꯅꯦ ꯐꯅꯌꯥꯝ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯃꯣꯏ ꯑꯅꯤꯕꯨ ꯀꯥꯏ ꯂꯩꯍꯧꯒꯦ ꯃꯊꯛ ꯂꯩꯍꯧꯕ꯭ꯔꯣ ꯕꯪ ꯕꯦꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯥꯔꯕꯤ ꯃꯅꯨꯡ ꯎꯠꯂꯛꯀꯦꯁꯦ ꯁꯤꯅꯦ ꯕꯁ ꯃꯅꯨꯡꯒꯤ ꯑꯥꯔꯕꯤꯒꯤ ꯐꯨꯝ ꯂꯩꯔꯦ ꯑꯃꯨꯛꯁꯨ ꯎꯠꯂꯛꯑꯒꯦ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯍꯟꯖꯟ ꯎꯠꯂꯣꯔꯦꯗ ꯁꯤ ꯍꯤꯟꯖꯥꯡꯗꯣ ꯃꯥ ꯂꯩꯔꯦ ꯑꯩꯒꯤ ꯁꯤꯗ ꯕꯦꯗꯔꯨꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯕꯥꯠꯔꯨꯝ ꯂꯩꯔꯦ ꯐ꯭ꯔꯤꯖ ꯅꯨꯡ ꯂꯣꯏ ꯂꯩꯔꯦꯗꯅꯀꯣ ꯃꯣꯏꯁꯤꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯕꯤꯅꯦ ꯅꯣꯏꯅꯤ ꯀꯩꯗꯧꯔꯤꯒꯦ ꯍꯥ ꯅꯣꯏꯅꯤ ꯀꯩꯗꯧꯔꯤꯒꯦꯕ ꯆꯥꯛ ꯑꯌꯨ ꯒꯥꯏ ꯁꯪꯒ꯭ꯔꯤ ꯆꯥꯛ ꯂꯥꯛꯑꯕꯣ ꯁꯦ ꯑꯁꯤꯗꯗꯤ ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣꯕ ꯁꯤꯗꯗꯤ ꯌꯦꯡꯉꯣꯅꯦ ꯑꯁꯤꯗꯗꯤ ꯑꯩꯅ ꯀꯧꯕꯒ ꯀꯅꯥꯅ ꯇꯥꯅꯤ ꯁꯨꯡꯇꯥ ꯇꯥꯕꯤꯔꯣꯏ ꯇꯥꯔꯣꯏ ꯇꯧꯔꯤꯁꯤꯡꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯑꯃꯃꯝꯒ ꯄꯥꯏꯔ ꯇꯧꯔꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯀꯅꯥꯅ ꯄꯥꯏꯗꯣꯔꯤꯒꯦꯕ ꯑꯩꯅ ꯀꯧꯔꯁꯨ ꯇꯥꯕꯤꯗ꯭ꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯣꯏ ꯁꯤ ꯄꯥꯏꯈ꯭ꯔꯕꯅꯤꯅ ꯃꯩꯁꯦ ꯈꯤꯇꯪ ꯍꯥꯞꯆꯤꯟꯖꯗꯕ ꯏꯁꯤꯡꯁꯦ ꯏꯪꯉꯦ ꯌꯥꯝꯅ 이따이 ꯉꯁꯥꯏꯅ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔꯨꯔꯗꯤ ꯆꯥꯕ 이따이 ꯅꯪ ꯆꯥꯛ ꯊꯤꯗꯣꯛꯄꯤꯔ ꯆꯥꯕ ꯂꯣꯏꯅꯤ ꯍꯥꯏꯈ꯭ꯔꯦꯗ ꯅꯪꯕꯨ ꯅꯪ ꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯁꯨꯝ ꯐꯠꯇꯧ ꯂꯩꯁꯤꯡꯉꯣꯁꯦ ꯑꯩ ꯉꯥꯏꯔꯤꯅꯦ ꯃꯥꯏꯗ ꯁꯝ ꯂꯣꯏ ꯈꯨꯖꯤꯜꯂꯒ ꯂꯤꯔꯛꯄ ꯁꯥꯎꯅꯤꯡꯕꯒꯤ ꯁꯛ ꯎꯠꯂꯨꯅꯨꯒ ꯑꯗꯨ ꯇꯧꯒ ꯇꯧꯒ ꯋꯥꯔꯤ ꯂꯤꯕꯕꯨ ꯀꯩꯅꯣ ꯁꯛ ꯎꯅꯣꯏ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠ ꯇꯝꯅꯔꯀꯥꯟꯗ ꯚꯤꯗꯤꯑꯣꯒ ꯆꯥꯟꯅꯕꯌꯦ ꯕꯨꯠ ꯇꯝꯅꯔꯤꯉꯩꯗ ꯀꯥꯏꯗꯒꯤ ꯐꯣꯇꯣ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯀꯥꯏ ꯅꯝꯃꯨꯗꯣꯏꯅꯣꯕ ꯃꯤꯗꯨꯁꯨ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯗꯨ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯤꯗꯨꯁꯨ ꯕꯨꯠꯇꯣ ꯇꯝꯅꯔꯤꯉꯩꯗꯗꯤ ꯀꯗꯥꯏꯗꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯅꯝꯃꯨꯗꯣꯏꯅꯣ ꯏꯟꯖꯥꯡ ꯍꯥꯏꯅ ꯍꯧꯖꯤꯛ ꯀꯣꯕꯤ ꯊꯣꯡꯕꯗꯣ ꯄꯤꯖꯧꯗ ꯄꯤꯗꯨꯒ ꯉꯥꯗꯨꯒ ꯅꯪꯅꯦ ꯚꯤꯗꯤꯑꯣꯒ ꯀꯩꯅꯣꯗꯨꯒ ꯆꯥꯟꯅꯕ ꯋꯥꯔꯤꯗꯨꯒ ꯆꯥꯟꯅꯕꯗ ꯂꯤꯔꯛꯑꯣꯌꯦ ꯑꯗꯨꯁꯨ ꯕꯨꯠꯀꯤꯗꯨꯗ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯗꯣ ꯍꯥꯠꯂꯤꯉꯩꯗ ꯕꯨꯠꯇꯣ ꯍꯥꯠꯂꯦ ꯀꯩꯅꯣꯒ ꯕꯨꯠꯅꯒ ꯇꯝꯅꯔꯤꯉꯩꯗ ꯃꯤꯗꯣ ꯍꯥꯠꯂꯤꯉꯩꯗ ꯃꯤꯗꯣ ꯃꯥꯡꯉꯤꯉꯩꯗ ꯀꯗꯥꯏꯗꯒꯤ ꯐꯣꯇꯣ ꯅꯝꯍꯧꯗꯣꯏꯅꯣꯕ ꯃꯤꯗꯨꯁꯨ ꯑꯩꯁꯨ ꯑꯗꯨ ꯐꯣꯇꯣꯗꯣ ꯀꯥꯏ ꯊꯤꯗꯣꯔꯤꯒꯦꯕ ꯅꯥꯄꯨ ꯆꯥꯗꯕ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯦꯕ ꯀꯃꯦꯟ ꯇꯧꯔꯛꯏꯅꯤꯅ ꯑꯁ ꯑꯩꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯝ ꯊꯣꯛꯅꯤꯡꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅꯁꯨ ꯍꯥꯏꯔꯕꯅꯦ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯦ ꯋꯥꯔꯤ ꯍꯥꯞꯅꯤꯡꯉꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯥꯔꯕꯤꯗ ꯂꯩꯔꯤꯅꯦ ꯑꯗꯨ ꯋꯥꯔꯤꯗꯣ ꯐꯥꯔꯛꯄꯗꯣ ꯑꯩꯒꯤ ꯋꯥꯔꯤ ꯏꯕ ꯀꯩꯅꯣꯗꯁꯨ ꯅꯣꯠꯕꯨꯛꯇꯁꯨ ꯄꯨꯔꯛꯇ꯭ꯔꯦ ꯑꯗꯣ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯂꯤꯔꯛꯑꯒꯦ ꯌꯥꯗꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ 1:30 ꯇꯥꯁꯜꯂꯛꯑꯦ ꯃꯃꯥ ꯑꯩꯈꯣꯏ ꯀꯧꯕ ꯇꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯣꯏ ꯑꯅꯤ ꯄꯨꯔꯥ ꯗꯨꯅꯤꯌꯥ ꯑꯃꯅꯦ ꯍꯧꯖꯤꯛ ꯃꯣꯏ ꯐꯣꯟ ꯉꯁꯥꯏꯉꯩ ꯄꯥꯏꯍꯟꯗꯕꯒꯤ ꯏꯟꯇꯔꯅꯦꯠ ꯀꯩꯅꯣꯒ ꯀꯩꯀꯩ ꯄꯥꯏꯍꯟꯗꯕꯒꯤ ꯋꯥꯔꯤ ꯑꯅꯧꯕꯁꯦ ꯑꯩꯅ ꯂꯥꯛꯄꯒ ꯑꯩꯅ ꯌꯣꯁꯤꯃꯤꯇꯦꯅ ꯀꯣꯏꯔꯨꯕꯒꯤ ꯃꯐꯝ ꯑꯃ ꯌꯥꯎꯕꯅꯦ ꯑꯩꯒꯤ ꯂꯥꯏꯐ ꯕ꯭ꯂꯣꯛꯇ ꯑꯗꯨꯒꯤꯗꯒꯤ ꯃꯥꯡꯈꯤꯕ ꯑꯗꯣ ꯃꯥꯒꯤ ꯃꯥꯡꯈꯤꯕꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯥꯝ ꯊꯤꯅ ꯃꯤꯁꯇ꯭ꯔꯤꯌꯁ ꯑꯣꯏꯕ ꯑꯃꯁꯨꯡ ꯁ꯭ꯄꯨꯀꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯥꯁꯀꯤ ꯁꯤꯟꯁꯤꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯁꯤ ꯃꯌꯥꯝꯗ ꯑꯩꯅ ꯂꯤꯔꯛꯄ ꯃꯇꯝꯁꯤꯗ ꯑꯗꯣ ꯑꯁꯤꯒꯤ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯂꯤꯔꯛꯑꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯟ ꯕꯣꯂꯦꯟꯒꯤ ꯂꯤꯔꯛꯑꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯀꯩꯅꯣ ꯂꯤꯔꯛꯀꯦ ꯗꯦꯠ ꯚꯦꯂꯤꯗ ꯃꯤ ꯑꯩꯅ ꯆꯠꯂꯨꯕ ꯗꯦꯠ ꯚꯦꯂꯤꯒꯤꯗꯣ ꯑꯗꯨ ꯑꯃꯨꯛ ꯂꯤꯔꯛꯑꯒꯦ ꯑꯩ ꯌꯥꯎꯗꯅ ꯑꯗꯨꯝ ꯑꯣꯏꯖꯒꯦ ꯑꯩ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯖꯔꯣꯏꯒꯦ ꯕ꯭ꯂꯤꯡꯀꯤ ꯅꯨꯡꯉꯥꯏꯅ ꯑꯩ ꯑꯣꯏꯖꯒꯦ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ ꯆꯍꯤ ꯀꯨꯏꯅ ꯑꯩ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯦꯕꯥ ꯋꯥꯔꯤ ꯂꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯁꯦꯕꯥ ꯉꯝꯒꯦ ꯅꯣꯏ ꯍꯧꯖꯤꯛꯇ ꯑꯩ ꯍꯧꯖꯤꯛꯇ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 1:30 ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯐꯝꯁꯦ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯀꯤꯖꯔꯦ ꯑꯉꯥꯡ ꯑꯅꯤꯗꯣ ꯃꯤꯠꯅ ꯎꯕ ꯃꯐꯝꯗ ꯂꯩꯍꯜꯂꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯥꯔꯕꯤ ꯈ꯭ꯋꯥꯏ ꯍꯦꯛ ꯃꯅꯥꯛꯇꯅꯦ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯒꯤ ꯃꯅꯥꯛꯇꯅꯦ ꯑꯗꯨꯅ ꯊꯣꯡꯁꯨ ꯑꯇꯣꯞꯄꯗꯒꯤ ꯄꯥꯏꯁꯜꯂꯛꯑꯒ ꯄꯨꯅꯤꯡꯉꯥꯏ ꯖꯒꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯂꯥꯛꯑꯒꯁꯨ ꯂꯧꯗ꯭ꯔꯥꯎꯕꯤꯒ ꯂꯥꯛꯑꯒꯁꯨ ꯄꯨꯁꯟꯅꯤꯡꯉꯥꯏꯗꯤ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯁꯤꯗꯅꯦ ꯂꯩꯔꯤꯁꯦ ꯊꯣꯡꯁꯤꯁꯨ ꯑꯗꯨꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯂꯥꯛꯑꯁꯨ ꯂꯩꯔꯔꯣꯏ
ꯑꯩꯈꯣꯏꯁꯨ ꯁꯤꯗꯩꯗ ꯑꯉꯧꯕꯁꯤꯡꯁꯤꯗ ꯃꯩꯇꯩꯔꯣꯟꯒꯤ ꯏꯁꯩꯁꯦ ꯊꯥꯔ ꯇꯥꯍꯜꯂꯕꯅꯦ ꯍꯦꯛꯇ ꯏꯁꯩ ꯃꯌꯥꯝꯁꯦ ꯅꯦꯅꯦ ꯑꯦꯛꯖꯥꯝ ꯆꯠꯂꯨꯈꯤꯒꯦ ꯑꯌꯣ ꯑꯣꯜ ꯗ ꯕꯦꯁ ꯉꯥꯡꯕꯝ ꯃꯩꯇꯩꯂꯩꯃ ꯑꯣꯜ ꯗ ꯕꯦꯁ ꯑꯦꯛꯖꯥꯝꯗꯣ ꯐꯖꯅ ꯅꯨꯡꯉꯥꯏꯊꯔꯛꯑꯣ ꯐꯖꯅ ꯅꯪꯅ ꯑꯈꯪꯕ ꯀꯣꯏꯁꯟ ꯉꯥꯛꯇ ꯍꯪꯕ ꯑꯣꯏꯔꯁꯅꯨ ꯃꯅꯤꯄꯨꯔꯗ ꯀꯣꯏꯔꯛꯄꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯝ ꯀꯣꯏꯗꯧ ꯃꯌꯥꯝ ꯂꯩ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯁꯨ ꯃꯐꯝ ꯖꯒꯥ ꯃꯌꯥꯝ ꯀꯣꯏꯍꯟꯅꯤꯡꯕ ꯖꯒꯥ ꯃꯌꯥꯝ ꯂꯩꯗꯨꯅꯤ ꯌꯥꯗ꯭ꯔꯦ ꯏꯆꯥ ꯅꯨꯄꯤꯒ ꯑꯝꯇ ꯀꯨꯝꯊꯔꯛꯑꯣ ꯌꯥꯗ꯭ꯔꯦ ꯀꯩꯅꯣ ꯃꯊꯛꯇ ꯁꯤꯒꯤ ꯑꯥꯔꯕꯤꯒꯤ ꯁꯤ ꯑꯥꯔꯕꯤꯁꯤꯒꯤ ꯕꯪ ꯕꯤꯠꯇ ꯀꯥꯈꯠꯂ ꯂꯩꯈ꯭ꯔꯦ ꯃꯣꯏ ꯑꯅꯤ ꯑꯩꯅ ꯀꯧꯕꯒ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯅꯦ ꯐꯅꯌꯥꯝꯗꯤ ꯑꯗꯨꯕꯨ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦ ꯉꯁꯥꯏꯉꯩ ꯑꯩꯅ ꯌꯦꯡꯍꯟꯗꯕ ꯑꯗ ꯁꯤꯗꯤ ꯏꯁꯩꯒꯁꯨ ꯇꯥꯔꯒ ꯇꯧꯔꯤꯁꯦ ꯁꯤꯗꯅ ꯃꯩꯇꯩꯔꯣꯟ ꯏꯁꯩ ꯇꯥꯔꯤ ꯁꯤꯗꯅ ꯃꯩ ꯀꯟꯅ ꯆꯥꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯡꯉꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯨꯝꯅꯈꯔꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯈꯛꯇ ꯉꯥꯏꯔꯕ ꯑꯣ ꯃꯩ ꯊꯥꯕ ꯌꯥꯎꯔꯤꯍꯦ ꯏꯪꯁꯤꯜꯂꯛꯄꯒꯤ ꯅꯐꯨꯟꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯥꯇꯣꯟꯕꯨ ꯐꯨꯡꯒꯠꯂꯛꯑꯦ ꯑꯗꯨꯅꯦ ꯆꯦꯒꯤ ꯐꯥꯔꯁ ꯂꯞꯀꯤ ꯋꯥꯔꯤ ꯂꯤꯕꯤꯔꯛꯑꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯀꯩꯅꯣꯍꯦ ꯅꯪ ꯑꯩꯕꯨ ꯗꯥꯄꯤꯒ ꯑꯩ ꯈꯟꯅꯗꯅ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯑꯗꯨ ꯋꯥꯔꯤ ꯂꯤ ꯂꯩꯔꯗꯤ ꯍꯧꯖꯤꯛꯄꯣ ꯍꯅꯨꯊꯪꯁꯤꯗ ꯐꯥꯔꯁ ꯂꯞ ꯋꯥꯔꯤ ꯂꯤꯅꯔꯗꯤ ꯃꯤ ꯁꯤꯟꯅꯔꯅꯤ ꯍꯥꯏꯕꯅꯤ ꯃꯤ ꯈꯟꯅꯗꯅ ꯏꯆꯦ ꯋꯥꯅ ꯋꯥꯔꯤ ꯉꯥꯏꯖꯔꯝꯗꯣꯏꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯥꯛꯄꯒ ꯑꯩꯁꯦꯀꯣ ꯃꯤꯒꯤ ꯄ꯭ꯔꯣꯃꯣꯒꯤ ꯄꯣꯠ ꯆꯩꯁꯨꯀꯣ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯝ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯒꯤꯗꯀꯣ ꯄ꯭ꯔꯣꯃꯣ ꯇꯧꯕꯗ ꯏꯪꯂꯤꯁ ꯉꯥꯡꯉꯦ ꯈꯣꯠꯂꯦꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯈꯜꯂꯝꯒꯅꯤꯀꯣ ꯑꯗꯣ ꯑꯩꯗꯣ ꯉꯥꯡꯅꯤꯡꯕꯒꯤ ꯅꯠꯇꯦꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯔꯤꯀ꯭ꯋꯥꯔꯃꯦꯟꯗꯣ ꯃꯤꯒꯤ ꯄ꯭ꯔꯣꯃꯣꯗꯣ ꯑꯃꯦꯔꯤꯀꯥ ꯃꯣꯏꯁꯨ ꯚ꯭ꯌꯨꯋꯔꯗꯣ ꯏꯟꯗꯤꯌꯥꯒꯤꯅꯤꯗꯣ ꯈꯪꯗꯕꯅꯤꯅ ꯁꯥꯏꯒꯤ ꯑꯣꯏꯅ ꯌꯨ ꯑꯦꯁꯀꯤ ꯄꯣꯠꯇꯣ ꯑꯣꯏꯅ ꯊꯥꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯃꯣꯏꯒꯤ ꯔꯤꯀ꯭ꯋꯥꯔꯃꯦꯟꯗ ꯃꯣꯏꯅ ꯏꯔꯤꯁꯦ ꯏꯪꯂꯤꯁꯇ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯌꯣ ꯈꯣꯠꯂꯣꯅ ꯍꯥꯏꯔꯛꯑꯦꯕ ꯍꯦꯛꯇ ꯑꯗꯨꯗꯨꯅ ꯌꯥꯗꯗꯅ ꯇꯧꯔꯤꯅꯦꯕ ꯑꯗꯨꯅꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯑꯩꯅ ꯑꯗꯨꯝ ꯃꯅꯤꯄꯨꯔꯤꯗ ꯌꯥꯔꯒꯗꯤ ꯑꯗꯨꯝ ꯊꯦꯠꯂꯛꯄꯅꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯔꯤꯀ꯭ꯋꯥꯔꯃꯦꯟ ꯂꯩꯔꯒꯗꯤ ꯑꯩꯁꯨ ꯏꯪꯂꯤꯁꯇ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯑꯩꯁꯨ ꯍꯥꯏꯔꯤꯅꯦ ꯄꯤꯖꯔꯝꯃꯕꯣ ꯎꯁꯤꯅꯁꯤꯅ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯈ꯭ꯔꯦꯍꯦ ꯂꯥꯏꯛ ꯇꯧꯃꯟꯕꯗꯩ ꯄꯤꯖꯈ꯭ꯔꯕ ꯑꯁ ꯃꯌꯥꯝꯗ ꯂꯥꯏꯚ ꯇꯧꯕꯗꯤ ꯄꯤꯖꯒꯝꯅꯦ ꯀ ꯍꯥꯏꯌꯦ ꯁꯤ ꯑꯩꯁꯨ ꯍꯔꯥꯎꯋꯦ ꯆꯦꯟꯅ ꯑꯩꯉꯣꯟꯗ ꯄꯤꯕ ꯑꯁ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛꯀꯣ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯅꯥꯇꯣꯟ ꯐꯨꯡꯒꯠꯂꯛꯏꯁꯤꯗ꯭ꯔꯣ ꯏꯪꯕꯒꯤꯗ ꯁꯤꯡꯁꯦ ꯈꯛꯇ ꯍꯥꯞꯄꯤꯌꯣ ꯄ꯭ꯂꯤꯖ ꯅꯍꯥꯟ ꯀꯩꯅꯣꯁꯦ ꯑꯃꯨꯛ ꯍꯦ ꯋꯥꯔꯤꯒ ꯂꯦꯞꯄ ꯌꯥꯗꯦ ꯑꯩ ꯅꯥꯕꯒ ꯌꯥꯗꯦ ꯑꯩ ꯅꯥꯕꯒ ꯂꯣꯏ ꯋꯥꯖꯔꯦ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯀꯩꯅꯣ ꯕꯤꯗ꯭ꯌꯥꯄꯇꯤ ꯀꯩꯟꯁꯝꯁꯦ ꯀꯃꯦꯟꯒ ꯄꯥꯕꯤꯔꯛꯇꯦ ꯀꯣ ꯀꯃꯦꯟꯁꯦ ꯀꯣ ꯍꯥꯏꯗꯤ ꯒꯨꯔꯨꯡ ꯆꯦꯟꯈꯤꯕꯒꯤꯅꯦ ꯄꯥꯕ ꯅꯪꯍꯧꯗꯕꯩꯅꯦꯕ ꯏꯊꯅꯤꯛ ꯄꯥꯔꯛ ꯃꯣꯏꯔꯥꯡ ꯄꯣꯠ ꯀꯧꯗ ꯁꯨ ꯆꯪꯁꯤꯜꯂꯛꯑꯣ ꯃꯣꯏꯔꯣ ꯀꯣꯏꯔꯛꯑꯣ ꯀꯣꯏꯔꯛꯀꯦ ꯑꯩ ꯍꯦꯛ ꯂꯥꯛꯄ ꯀꯣꯏꯔꯛꯑꯗꯣ ꯁꯤ ꯃꯩꯁꯦ ꯁꯤ ꯅꯠꯇꯗꯤ ꯎꯗꯕ ꯑꯗꯨꯒꯤꯅꯤ ꯕꯦꯇ꯭ꯔꯤ ꯄꯨꯕꯤꯔꯛꯎꯔꯣ ꯍꯥ ꯕꯦꯇ꯭ꯔꯤ ꯊꯥꯟꯕꯤꯔꯛꯎꯔꯕ ꯌꯥꯅꯤ ꯅꯥꯇꯣꯟꯒ ꯐꯨꯡꯒꯠꯂꯛꯏꯁꯤ ꯏꯪꯉꯦ ꯃꯐꯝꯁꯦ ꯍꯣꯏꯔꯒꯦ ꯑꯩꯁꯨ ꯐꯔꯦ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯥꯏꯍꯥꯛ ꯑꯩꯒ ꯍꯥꯏꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯁꯨ ꯀꯩꯒꯤꯅꯣ ꯃꯣꯏ ꯁꯤꯒꯤ ꯃꯐꯝꯁꯤꯁꯨ ꯉꯥꯏꯍꯥꯛ ꯀꯩꯅꯣꯗ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀꯤ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯗꯤ ꯁꯤꯒꯅꯦꯜ ꯑꯃꯨꯛ ꯐꯪꯉꯔꯣꯏꯕ ꯑꯗꯨꯗꯨꯅ ꯁꯤꯒꯅꯦꯜ ꯐꯪꯉꯤꯉꯩꯗꯅꯦ ꯑꯗꯣ ꯍꯥꯏꯁꯨ ꯍꯜꯂꯛꯄꯒ ꯋꯥꯔꯤꯁꯨ ꯂꯤꯔꯛꯑꯒꯦ ꯑꯩꯅ ꯀꯣꯏꯔꯨꯕ ꯚꯤꯗꯤꯑꯣ ꯃꯐꯝ ꯗꯦꯠ ꯚꯦꯂꯤꯒꯤ ꯃꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯃꯐꯝꯗꯨꯁꯨ ꯑꯩ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯑꯩꯒꯤ ꯂꯥꯏꯐ ꯕ꯭ꯂꯣꯛꯇ ꯑꯗꯨꯒ ꯑꯁ ꯏꯪꯉꯦ ꯅꯥꯇꯣꯟꯒꯁꯦ ꯏꯪꯈꯠꯂꯛꯏꯁꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤꯗꯨꯒꯤ ꯂꯥꯏꯐ ꯕ꯭ꯂꯣꯛꯇꯁꯨ ꯑꯗꯨꯝ ꯍꯥꯄꯛꯑꯒꯦ ꯑꯗꯨꯒ ꯖꯥꯏꯌꯣꯟꯒꯤꯗꯁꯨ ꯑꯃ ꯌꯥꯎꯕꯅꯦ ꯃꯥꯡꯈꯤꯕꯒꯤ ꯃꯤꯠꯁꯦ ꯃꯩꯈꯨꯁꯦ ꯆꯪꯉꯛꯄꯒꯤ ꯃꯩꯈꯨꯁꯦ ꯑꯩ ꯇꯥꯟꯅ ꯂꯩꯔꯦ ꯑꯁ ꯃꯩꯈꯨꯁꯦ ꯃꯤꯠꯊꯨꯞꯄꯦ ꯖꯥꯏꯌꯣꯟꯒꯤꯗꯁꯨ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯒꯤꯗꯁꯦ ꯑꯁꯦ ꯀꯩꯒꯨꯝꯕ ꯏꯟꯇꯔꯅꯦꯠ ꯐꯪꯉꯒꯗꯤ ꯑꯩ ꯂꯥꯏꯚ ꯇꯧꯔꯛꯀꯦ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯒꯤꯁꯤꯗꯅꯦ ꯃꯤ ꯃꯥꯡꯈꯤꯕꯁꯦ ꯅꯝꯕꯔ 1 ꯑꯁꯤꯁꯦ ꯃꯐꯝꯁꯦ ꯁꯤ ꯌꯥꯝ ꯐꯔꯛ ꯇꯥꯕ ꯃꯐꯝꯅꯦꯕ ꯏꯇꯩꯅ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 1.5 ꯈꯛ ꯍꯜꯂꯦ 2 ꯐꯕꯥꯠꯇꯅ ꯍꯜꯂꯦ ꯖꯣꯛꯁ ꯑꯁꯥꯏꯠ ꯁꯦꯐ ꯖꯔꯅꯤ ꯊꯦꯡꯛ ꯌꯨ ꯑꯥꯏ ꯅꯤꯗꯦꯠ ꯑ ꯂꯣꯠ ꯑꯉꯥꯡ ꯑꯃꯒ ꯄꯣꯛꯈꯣ ꯑꯁ ꯑꯩ ꯉꯝꯃꯔꯣꯏ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯗꯤꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯔꯅꯤ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯈ꯭ꯔꯅꯤ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯕꯁꯦ ꯌꯥꯗ꯭ꯔꯦ ꯃꯩꯈꯨ ꯃꯌꯥꯝꯅ ꯑꯩ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯏ ꯈꯣꯏꯔꯝ ꯆꯠꯂꯅꯤ ꯑꯉꯥꯡ ꯑꯃꯒ ꯄꯣꯛꯑꯗꯤ ꯅꯤꯅꯦꯒꯤ ꯋꯥꯔꯤꯁꯦ ꯑꯩꯁꯨ ꯑꯩꯈꯣꯏ ꯆꯤꯆꯦꯁꯨ ꯂꯣꯏꯅ ꯇꯥꯏ ꯃꯆꯥ ꯅꯨꯄꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯇꯥꯕꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ
ꯑꯩꯁꯨ ꯑꯩꯅ ꯉꯝꯃꯤꯉꯩ ꯂꯤꯖꯒꯦ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯁꯦ ꯍꯧꯖꯤꯛ ꯀ꯭ꯂꯥꯁꯁꯦ 5 ꯀꯥꯔꯦꯀꯣ ꯃꯥꯁꯦ ꯀ꯭ꯂꯥꯁ ꯌꯥꯝꯈꯠꯂꯛꯑꯗꯤ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯇꯣꯏꯅ ꯂꯤꯕ ꯉꯝꯃꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯩꯅꯣ ꯗꯥꯄꯤꯗꯤ ꯑꯣꯐꯤꯁ ꯀꯥꯕꯅꯤꯅ ꯃꯥꯒꯤ ꯃꯣꯏꯁꯤꯗꯗꯤ ꯇꯨꯏꯁꯟ ꯀꯩꯀꯩ ꯀ꯭ꯂꯥꯁ ꯃꯌꯥꯝꯗꯣ ꯌꯥꯝꯃꯛꯄꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏ ꯊꯤꯡꯒꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯛꯑꯅꯤ ꯗꯥꯄꯤ ꯃꯤꯠ ꯊꯨꯞꯄꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯛꯑꯅꯤ ꯑꯗꯨꯅ ꯑꯩꯅ ꯁꯥꯏꯗ ꯏꯆꯥꯅꯨꯄꯤꯅ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯂꯥꯁ ꯌꯥꯝ ꯌꯥꯝꯃꯛꯇ꯭ꯔꯤꯉꯩ ꯁꯪꯉꯤꯉꯩꯁꯤꯗ ꯑꯩ ꯉꯝꯕ ꯂꯤꯖꯍꯧꯔꯒꯦ ꯃꯌꯥꯝꯗꯁꯨ ꯍꯦꯟꯅ ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯅꯝꯕꯔ 1 ꯑꯩ ꯏꯟꯐꯣꯔꯃꯦꯁꯟ ꯌꯥꯝ ꯄꯤꯅꯤꯡꯕꯒꯤꯅꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯗꯣ ꯀꯩꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯁꯤꯅ ꯀꯩꯅꯣ ꯇꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯕ ꯑꯩꯅ ꯃꯌꯥꯝꯗ ꯍꯦꯟꯅ ꯋꯥꯔꯤꯗꯣ ꯇꯥꯍꯟꯅꯤꯡꯕ ꯁꯤꯒꯨꯝꯕꯅꯦ ꯑꯩꯁꯤ ꯅꯝꯕꯔ ꯃꯦꯗꯤꯀꯦꯜ ꯃꯤꯁꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛꯀꯥꯟ ꯌꯥꯝ ꯊꯤꯅ ꯑꯦꯛꯁꯥꯏꯇꯦड ꯑꯣꯏꯔꯦꯕ ꯍꯥꯏꯗꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯌꯥꯝꯁꯨ ꯂꯩ ꯈꯣꯠꯂꯤꯅ ꯈꯪꯍꯟꯅꯤꯡꯕꯒꯤ ꯃꯩꯈꯨꯁꯤꯅ ꯌꯥꯗ꯭ꯔꯦ ꯁꯤꯅꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯃꯌꯥꯝꯁꯦ ꯀꯃꯦꯟꯁꯦ ꯑꯩ ꯇꯝ ꯇꯝ ꯄꯥꯒꯦ ꯄꯥꯕꯁꯦ ꯁꯤꯗ ꯃꯩꯈꯨꯅꯒ ꯃꯩꯈꯨꯁꯤꯅ ꯑꯩ ꯇꯥꯟꯅ ꯂꯩꯔꯦꯃꯤ ꯑꯩꯕꯨ ꯏꯪꯉꯦꯅ ꯏꯁꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯃꯩꯁꯤꯅ ꯑꯩꯕꯨ ꯇꯥꯟꯅ ꯃꯩꯈꯨꯁꯤꯅ ꯃꯤꯠꯀ ꯂꯣꯏ ꯑꯣꯏꯔꯦꯃꯤ ꯑꯩꯕꯨ ꯁꯤꯒꯤ ꯃꯩꯁꯤꯅ ꯇꯧꯔꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯃꯩꯈꯨꯁꯤꯅ ꯑꯩꯉꯣꯟꯗ ꯂꯣꯏ ꯆꯪ ꯂꯩꯔꯦ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯆꯥꯔꯅꯤ ꯑꯉꯥꯡ 2 ꯄꯤꯖꯈ꯭ꯔꯦ ꯑꯉꯥꯡ 2 ꯄꯤꯖꯈ꯭ꯔꯦ ꯎꯆꯤꯟ ꯗꯥꯄꯤꯗꯣ ꯌꯥꯗꯅ ꯃꯌꯥꯝꯅ ꯆꯥꯛ ꯄꯤꯖꯧꯔꯣꯅ ꯂꯥꯎꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯀꯅꯥꯅꯣ ꯗꯥꯄꯤꯗ ꯆꯥꯛ ꯄꯤꯖꯧꯔꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯐꯔꯝꯅꯤ ꯃꯥ ꯆꯥꯛ ꯄꯤꯖꯈ꯭ꯔꯦ ꯏꯁꯦ ꯃꯔꯝ ꯌꯥꯝ ꯃꯣꯏꯌꯦ ꯉꯥꯡꯕꯩ ꯉꯥꯡꯅꯕ ꯌꯥꯔ ꯆꯠꯈ꯭ꯔꯦ ꯃꯥꯅꯦ ꯑꯩꯈꯣꯏꯒ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ US ꯀꯁꯦ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒ ꯄꯨꯡ 13 ꯑꯣꯟꯅꯕꯅꯦ ꯑꯩ ꯊꯤꯡ ꯃꯣꯔ ꯗꯦꯟ ꯄꯨꯡ 13 ꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯅꯠꯇ꯭ꯔꯒ ꯄꯨꯡꯈꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ 9 ꯈꯤꯇꯪ ꯍꯦꯜꯂꯛꯑꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ 9 ꯈꯤꯇꯪ ꯍꯦꯜꯂꯝꯃꯅꯤ ꯅꯨꯡꯁꯤꯌꯦ ꯃꯌꯥꯝ ꯑꯣꯜ ꯇꯥꯏꯝ ꯕꯦꯁ ꯑꯩ ꯋꯥꯔꯤ ꯂꯦꯞꯄ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩꯁꯦ ꯋꯥꯔꯤꯁꯦ ꯂꯦꯞꯄꯒꯦ ꯀꯥꯏꯅ ꯈꯜꯂꯝꯃꯕꯅꯦ ꯑꯗꯣ ꯑꯩꯅ ꯉꯝꯃꯤꯉꯩ ꯑꯩ ꯍꯥꯏꯗꯤ ꯇꯧꯔꯝꯃꯒꯦ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯆꯥꯎꯈꯠꯂꯛꯑꯗꯤ ꯃꯥ ꯍꯧꯖꯤꯛ ꯏꯂꯤꯃꯦꯟꯇ꯭ꯔꯤ ꯀꯥꯕꯒꯤ ꯑꯩ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯗꯣ ꯃꯥ ꯍꯧꯖꯤꯛ ꯀꯩꯅꯣ ꯀꯥꯕ ꯍꯧꯔꯛꯑꯗꯤ ꯃꯤꯗꯜ ꯁ꯭ꯀꯨꯜ ꯀꯥꯔꯛꯑꯗꯤ ꯈꯔ ꯊꯕꯛ ꯆꯤꯟꯈꯠꯂꯛꯑꯅꯤ ꯑꯩꯁꯨ ꯃꯥꯅꯦ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯥꯏꯁꯤꯅꯦ ꯑꯩꯁꯨ ꯃꯌꯥꯝꯗꯨꯅ ꯑꯩꯁꯨ ꯍꯥꯏꯖꯔꯝꯃꯕꯅꯦ ꯃꯤꯅꯒ ꯃꯤꯊꯨꯞꯄꯅꯦ ꯑꯩꯈꯣꯏ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯏ ꯆꯠꯂꯤꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦꯌꯦ ꯄ꯭ꯔꯤꯇꯤ ꯑꯗꯨꯗ ꯑꯉꯥꯡꯉꯩꯒꯤ ꯃꯣꯏꯒꯤ ꯁ꯭ꯄ꯭ꯔꯤꯡ ꯕ꯭ꯔꯦꯛ ꯂꯩꯕ ꯁꯨꯇꯤ ꯃꯣꯏꯁꯤꯗꯗꯤ ꯁꯨꯇꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯗꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯣꯏꯁꯦ ꯋꯤꯛꯇ ꯑꯣꯏꯅ ꯄꯨꯂꯞ ꯊꯥꯏꯌꯦ ꯑꯁꯤꯒꯤ ꯊꯥꯕꯁꯤꯗ ꯀꯣꯏꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯀꯣꯏꯕ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝꯅ ꯑꯗꯨꯅ ꯀꯣꯏꯍꯧꯗ꯭ꯔꯒꯗꯤ ꯃꯇꯝꯗꯣ ꯂꯩꯇ꯭ꯔꯕ ꯑꯗꯨꯗꯨꯅ ꯑꯗꯨꯗ ꯀꯣꯏꯍꯧꯔꯤꯅꯦ ꯅꯨꯡꯁꯤꯌꯦ ꯌꯥꯏꯐꯕꯤ ꯅꯨꯡꯁꯤ ꯍꯦꯜꯂꯦ ꯇꯥꯔꯕ ꯑꯗꯨꯅꯦꯁꯦ ꯇꯥꯏꯃꯤꯡꯁꯦ ꯄꯨꯡꯈꯥꯏ 12.5 ꯃꯨꯛ ꯀꯩꯅꯣꯗꯧ ꯃꯥꯜꯂꯦ ꯀꯅꯥꯅꯣ ꯃꯣꯏꯁꯤꯗꯤ ꯃꯤ ꯂꯥꯛꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯩꯈꯨꯁꯤꯅꯅꯦ ꯑꯩ ꯇꯥꯟꯅꯗꯅ ꯀꯣꯏꯆꯠ ꯇꯧ ꯂꯩꯔꯦꯕ ꯑꯃ ꯆꯦꯜꯂꯤ ꯑꯃꯗ ꯃꯩꯈꯨꯁꯦ ꯑꯩꯁꯦ ꯁꯣꯝꯗ ꯆꯦꯜꯂꯤ ꯁꯣꯝꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ ꯁꯤꯗ ꯑꯃꯨꯛ ꯆꯦꯜꯂꯦ ꯁꯤꯗ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯃꯤ ꯃꯩꯈꯨꯅꯦꯅ ꯇꯧꯔꯤꯁꯤꯕꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯤꯆꯦꯒꯤ ꯆꯦꯅꯦꯜ ꯌꯦꯡꯉ ꯑꯩ ꯍꯦꯛ ꯂꯥꯛꯄ ꯋꯥꯔꯤ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛ ꯍꯣꯠꯅꯔꯒꯦ ꯑꯗꯣ ꯋꯥꯔꯤꯁꯨ ꯀꯣ ꯏꯕ ꯇꯧꯔꯒꯦ ꯑꯩ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕ꯭ꯔꯥ ꯁꯦꯇꯔꯗꯦꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯗꯅꯅꯦ ꯃꯣꯏꯒꯤ ꯁꯦꯇꯔꯗꯦꯁꯨ ꯊꯥꯏ ꯁꯦꯇꯔꯗꯦꯒ ꯁꯟꯗꯦꯒꯗꯤ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯇꯣꯟꯗꯨꯝꯕ ꯁꯤꯗ ꯂꯥꯛꯑꯣ ꯑꯝꯇ ꯁꯤ ꯂꯥꯛꯑꯣꯕ ꯁꯤꯗ ꯂꯥꯛꯑꯣ ꯇꯣꯟꯇꯣꯟ ꯑꯩꯅꯒ ꯀꯧꯕꯒ ꯇꯥꯕꯤ ꯄꯣꯠꯇꯦ ꯃꯥ ꯍꯧꯖꯤꯛ ꯐꯣꯟ ꯄꯥꯏꯈ꯭ꯔꯕ ꯅꯪ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯂꯣꯏꯈ꯭ꯔꯕ ꯍꯥ ꯀꯔꯤ ꯑꯗꯨꯗꯤ ꯀꯩ ꯆꯥꯔꯒꯦ ꯅꯣꯏ ꯅꯕꯨꯛ ꯊꯜꯂꯕꯣ ꯆꯤꯆꯦꯗꯤ ꯊꯜꯂꯕꯣ ꯑꯣ ꯐꯔꯦ ꯀꯩꯅꯣꯗ ꯇ꯭ꯔꯥꯏꯁ ꯕꯦꯛꯇ ꯂꯨꯈꯥꯛꯇꯣ ꯂꯣꯏ ꯁꯦꯡꯗꯣꯛꯑꯝꯃꯣ ꯇ꯭ꯔꯥꯏꯁ ꯕꯦꯛ ꯍꯥꯞꯆꯤꯜꯂꯣ ꯍꯣꯏ ꯐꯔꯦ ꯌꯥꯔꯦ ꯃꯥꯗꯤ ꯅꯣꯏꯔꯕꯅꯤꯅ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ
ꯅꯪꯅꯦ ꯃꯆꯥ ꯑꯣꯏꯔꯤꯁꯦ ꯅꯪꯅ ꯌꯥꯝꯕꯅꯤꯅ ꯆꯥꯔꯁꯨ ꯌꯥꯏ ꯃꯥꯏ ꯅꯣꯏꯕꯅꯤꯅ ꯃꯌꯥꯝ ꯐꯔꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯕ ꯑꯗꯨꯅꯦ ꯑꯩꯁꯨ ꯊꯝꯅꯕ ꯍꯣꯠꯅꯒꯦ ꯍꯧꯖꯤꯛꯁꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯒꯦ ꯏꯪꯉꯦ ꯍꯌꯦꯡꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯑꯃꯨꯛ ꯖꯥꯏꯌꯣꯟꯒꯤ ꯃꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇꯨꯗ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯆꯦꯒꯤ ꯑꯁꯪꯕ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯅꯤ ꯐꯦꯔꯤ ꯇꯦꯜꯁꯦ ꯑꯩ ꯁꯥꯟꯅꯩ ꯄꯄꯥ ꯃꯅꯤꯡ ꯂꯩꯔꯦ ꯅꯪ ꯃꯅꯤꯡꯗ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯩ ꯍꯦꯛ ꯍꯜꯂꯛꯄꯒ ꯇꯧꯔꯒꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯗ ꯂꯥꯏꯐ ꯃꯌꯥꯝ ꯇꯧꯕ ꯉꯝꯃꯒ ꯃꯌꯥꯝꯗ ꯑꯩꯅ ꯂꯥꯏꯐ ꯌꯦꯡꯕ ꯉꯝꯍꯜꯂꯒꯗꯤ ꯗꯦꯠ ꯋꯥꯁ ꯃꯥꯏ ꯑꯩꯒꯤ ꯑꯦꯝꯅꯦ ꯍꯥꯏꯗꯤ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯁꯦ ꯑꯃ ꯊꯥꯏꯅ ꯋꯤꯜ ꯁ꯭ꯃꯤꯠꯅ ꯀꯨꯝꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯅ ꯑꯦꯂꯦꯟꯒꯤ ꯁꯤꯅꯦꯃꯥ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ ꯅꯝꯕ ꯃꯐꯝꯅꯦ ꯑꯗꯨꯒ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯨꯕ ꯗꯦꯠ ꯚꯦꯂꯤꯗꯣ ꯑꯗꯨꯁꯨ ꯁ꯭ꯇꯥꯔ ꯋꯥꯔꯁꯀꯤ ꯁꯤꯅꯦꯃꯥ ꯃꯌꯥꯝ ꯌꯦꯡꯉꯒꯗꯤ ꯈꯪꯉꯝꯒꯅꯤ ꯃꯣꯏꯅ ꯁ꯭ꯇꯥꯔ ꯋꯥꯔꯁꯀꯤ ꯁꯤꯅꯦꯃꯥ ꯅꯝꯐꯝꯅꯦ ꯑꯩꯅ ꯑꯗꯨꯝ ꯅꯝꯃꯛꯑꯦꯀꯣ ꯈꯔ ꯅꯝꯃꯛꯑꯒ ꯂꯥꯏꯚꯇꯤ ꯉꯝꯍꯧꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯏꯟꯇꯔꯅꯦꯠ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ ꯇꯣꯛꯈ꯭ꯔꯣ ꯀꯩꯅꯣꯕꯨ ꯐꯣꯟ ꯁꯤꯒꯅꯦꯜꯕꯨ ꯍꯦꯛ ꯐꯪꯗꯦ ꯑꯗꯨꯗꯨꯅ ꯁ꯭ꯇꯥꯔ ꯋꯥꯔꯒꯤ ꯃꯐꯝꯗꯨꯁꯨ ꯅꯝꯐꯝꯁꯨ ꯌꯥꯎꯔꯦ ꯃꯣꯏꯅ ꯃꯥꯔꯁꯀ ꯁꯥꯕ ꯑꯗꯒꯤ ꯁꯤꯅꯦꯃꯥ ꯑꯇꯣꯞꯄꯗ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯀ ꯁꯥꯕ ꯃꯨꯟꯒꯤ ꯂꯦꯟꯗꯤꯡꯒ ꯁꯥꯕ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝ ꯀꯣ ꯑꯩꯅ ꯑꯗꯨ ꯉꯥꯛꯇꯅ ꯂꯩꯍꯧꯔꯤꯗꯣ ꯀꯩ ꯄꯣꯠ ꯑꯝꯇ ꯍꯧꯗꯦꯕ ꯑꯗꯨꯒ ꯖꯥꯏꯌꯣꯟꯗꯁꯨ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯗꯅ ꯑꯦꯂꯤꯌꯟꯒꯤ ꯂꯦꯟꯗꯤꯡꯒꯤ ꯋꯥꯔꯤ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯦꯔꯤꯌꯥ 51ꯁꯦ ꯅꯛꯑ ꯂꯩꯔꯝꯃꯦꯕ ꯑꯦꯔꯤꯌꯥ 51ꯁꯦ ꯑꯩꯅ ꯃꯦꯞꯇ ꯍꯥꯞꯄ ꯃꯇꯝꯗ ꯒꯥꯔꯤꯅ ꯄ꯭ꯂꯦꯟꯅ ꯇ꯭ꯔꯦꯟ ꯆꯠꯄ ꯌꯥꯗꯦ ꯈꯣꯡꯅ ꯆꯠꯂꯒꯗꯤ 2 days ꯑꯗꯨꯒ ꯁꯥꯏꯀꯜꯅ ꯊꯧꯔꯒꯅ 17 hours ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏ ꯂꯩꯔꯝꯃꯦ ꯃꯣꯏ ꯃꯐꯝꯗꯣ ꯆꯪꯕ ꯌꯥꯗ ꯃꯥꯜꯂꯦ ꯑꯩꯁꯨ ꯌꯥꯔꯗꯤ ꯆꯪꯉꯨꯁꯦ ꯍꯥꯏꯕꯅꯦ ꯑꯗꯣ ꯊꯣꯛꯂꯛꯇꯦ ꯑꯥꯔꯕꯤꯅ ꯊꯧꯕꯗꯗꯤ ꯊꯣꯛꯂꯛꯇ꯭ꯔꯦ ꯏꯪꯉꯦ ꯃꯌꯥꯝ ꯏꯪꯉꯦ ꯕꯥꯏ ꯒꯥꯏꯁ ꯃꯌꯥꯝ ꯋꯥꯔꯤ ꯑꯩꯅ ꯀꯃꯦꯟ ꯄꯥꯕ ꯅꯪꯍꯧꯗꯦ ꯍꯥꯏꯅ ꯋꯥꯔꯧꯕ ꯇꯧꯕꯤꯒꯅꯨꯀꯣ ꯑꯩꯗꯣ ꯍꯥꯏꯅ ꯀꯃꯦꯟꯇꯣ ꯃꯊꯪ ꯆꯦꯜꯂꯈ꯭ꯔꯒ ꯑꯩꯅ ꯑꯩꯒꯤ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕ ꯄꯥꯝꯕꯅꯤꯅꯀꯣ ꯋꯥꯔꯤꯁꯤ ꯂꯤꯅꯕ ꯇꯧꯔꯤꯉꯩꯗ ꯀꯃꯦꯟꯁꯦ ꯄꯥꯕ ꯅꯪꯍꯧꯗ꯭ꯔꯦꯕ ꯑꯁ ꯏꯪꯕꯅ ꯁꯤꯔꯦ ꯏꯪꯉꯦ ꯌꯥꯝꯅ ꯍꯧꯖꯤꯛꯁꯦ ꯑꯁ ꯃꯣꯏ ꯁꯤꯒꯤ ꯆꯤꯡꯗꯨꯁꯨ ꯂꯣꯏ ꯃꯨꯠꯈ꯭ꯔꯦ ꯅꯥꯇꯣꯟꯒ ꯂꯣꯏ ꯐꯨꯡꯒꯠꯂꯛꯏꯁꯦ Good night, guys. Che, good night, Haru Toto. Good night, Haru. Good night. Good night, Haru. See you later. See you When again. mommy uploads the video. Yeah. Good night everyone. Itay sak bijarure Haru na. ꯑꯩꯅ ꯂꯥꯁꯇ ꯑꯩꯅ ꯅꯤꯀꯣ ꯍꯧꯖꯤꯛ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯩꯗꯣ ꯑꯉꯥꯡ ꯆꯥꯛ ꯄꯤꯖꯔꯦ ꯂꯣꯏꯔꯦ ꯊꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯉꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯗ ꯀꯔꯤꯒꯨꯝꯕ ꯏꯟꯇꯔꯅꯦꯠ ꯐꯪꯉꯒꯗꯤ ꯑꯩ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯗꯒꯤ ꯃꯌꯥꯝꯗ ꯂꯥꯏꯚꯇ ꯌꯦꯡꯍꯜꯂꯛꯀꯦ ꯌꯦꯡꯕ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯗ ꯃꯌꯥꯝ ꯀꯩꯝ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯩꯅ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯖꯤꯜꯂꯒꯦꯕꯀꯣ ꯑꯗꯨꯒ ꯒ꯭ꯔꯥꯟ ꯀꯦꯅꯦꯟꯒꯤ ꯑꯃ 172 hours ꯁꯤꯅꯦꯃꯥ ꯅꯝꯐꯝꯅꯦ ꯑꯦꯂꯤꯌꯟꯒꯤ ꯁꯤꯅꯦꯃꯥ ꯅꯝꯐꯝꯗꯣ ꯑꯗꯨꯒ ꯑꯦꯂꯤꯌꯟꯅ ꯌꯥꯝꯅ ꯂꯦꯟꯗꯤꯡ ꯇꯧꯋꯦ ꯍꯥꯏꯅ ꯃꯐꯝ ꯑꯃꯒ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯍꯦꯛ ꯎꯕꯒ ꯑꯩ ꯂꯥꯏꯚ ꯇꯧꯁꯜꯂꯛꯑꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚꯇ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯑꯩꯅ ꯇꯣꯉꯥꯟꯅ ꯚꯤꯗꯤꯑꯣꯗ ꯍꯥꯞꯄꯗꯨꯗ ꯃꯌꯥꯝꯅ ꯂꯥꯏꯚꯇ ꯌꯦꯡꯅꯤꯡꯉꯒꯗꯤ ꯑꯣꯀꯦ ꯒꯥꯏꯁ keep supporting me I love you guys ꯃꯌꯥꯝꯅ ꯑꯩ ꯅꯨꯡꯁꯤꯕꯤꯕꯒꯤ ꯑꯩ ꯁꯤ ꯌꯧꯕ ꯉꯝꯖꯔꯤꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯔꯥꯏꯗꯒꯤ ꯑꯩꯅ ꯀꯩꯁꯨ ꯋꯥꯔꯤ ꯂꯤꯕꯅꯦꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯁꯤ ꯌꯧꯕ ꯍꯧꯅꯄꯣꯠꯇꯦ ꯑꯗꯣ ꯕꯤꯅꯥꯗꯂꯤꯅꯁꯨ ꯕꯥꯏ ꯍꯥꯏꯔꯒꯦ ꯒꯤꯇꯥꯟꯖꯂꯤꯅꯁꯨ ꯕꯥꯏ ꯍꯥꯏꯔꯒꯦ ꯑꯗꯣ ꯒ꯭ꯔꯥꯟ ꯀꯦꯅꯤꯌꯟꯒꯤꯗ ꯑꯃꯨꯛ ꯂꯥꯏꯚ ꯊꯥꯔꯛꯑꯒꯦ ꯂꯚ ꯌꯨ ꯒꯥꯏꯁ